ꯃꯌꯥꯝꯕꯨ ꯊꯣꯏꯕꯤ ꯀꯩꯁꯥꯝꯅ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯍꯧꯁꯥꯒꯨꯝ ꯃꯌꯥꯝꯒꯤꯗꯃꯛꯇ ꯅꯨꯡꯉꯥꯏꯔꯕ ꯋꯥꯔꯤ ꯃꯆꯥ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯍꯧꯖꯤꯛ ꯃꯌꯥꯝ ꯄꯨꯟꯅ ꯋꯥꯔꯤ ꯑꯁꯤ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯀꯣꯔꯧ ꯅꯨꯃꯤꯠ ꯃꯉꯥꯜꯅ ꯆꯤꯡꯗꯣꯜ ꯋꯥꯡꯅ ꯀꯥꯔꯛ, ꯑꯌꯨꯛꯀꯤ ꯂꯥꯏꯖ ꯂꯤꯛꯂꯥꯅ ꯅꯥꯄꯤ ꯃꯇꯣꯜ ꯄꯛ, ꯃꯥꯂꯪꯕ ꯅꯨꯡꯁꯤꯠꯅ ꯑꯍꯥꯡꯕ ꯂꯝꯄꯥꯛ ꯑꯗꯨ ꯊꯨꯡꯅꯁꯨ ꯍꯨꯝ꯫ ꯄꯦꯅꯨꯕꯤꯗꯨ ꯅꯥꯄꯤꯅ ꯈꯨꯖꯦꯡ ꯃꯇꯣꯜ ꯂꯥꯟꯅ ꯍꯧꯔꯤꯕ ꯂꯝꯄꯥꯛ ꯃꯌꯥꯏ ꯑꯗꯨꯗ ꯃꯈꯨꯠ ꯑꯅꯤꯗꯨ ꯈꯨꯗ ꯊꯝꯂꯒ ꯇꯨꯃꯤꯟꯅ ꯐꯝꯂꯤꯉꯩ ꯃꯥꯏꯀꯩ ꯈꯪꯗꯅ ꯍꯨꯝꯂꯛꯄ ꯂꯤꯛꯂꯥ ꯃꯆꯥ ꯑꯃꯅ ꯄꯦꯅꯨꯕꯤꯒꯤ ꯈꯖꯥꯏꯗ ꯇꯞ ꯂꯥꯎꯅ ꯇꯥꯔꯛꯏ꯫ ꯄꯦꯅꯨꯕꯤꯗꯨ ꯋꯥꯈꯜ ꯈꯪꯂꯛ ꯂꯥꯛꯄꯒꯨꯝ ꯃꯃꯤꯠ ꯈꯪꯁꯤꯡ ꯁꯤꯡꯉꯤ꯫ ꯑꯩꯕꯨ ꯅꯨꯃꯤꯗꯥꯡ ꯌꯨꯝꯗ ꯍꯟꯖꯕ ꯖꯥꯠꯂꯥ? ꯑꯍꯤꯡ ꯃꯐꯝꯁꯤꯗ ꯐꯝꯗꯨꯅ ꯑꯗꯨꯃꯛ ꯂꯩꯔꯕ ꯖꯥꯠꯂꯥ? ꯄꯦꯅꯨꯕꯤꯗꯨ ꯃꯁꯥꯗꯤ ꯂꯦꯡꯗꯅ ꯃꯃꯥꯏꯗꯨ ꯇꯞꯅ ꯅꯣꯡꯈꯠꯂꯛꯂꯒ ꯈꯥꯋꯥꯡꯗꯨ ꯇꯞꯅ ꯌꯦꯡꯂꯒ ꯃꯃꯤꯠꯇꯒꯤ ꯃꯄꯤ ꯇꯞꯅ ꯁꯤꯟꯊꯔꯛꯏ꯫ ꯄꯦꯅꯨꯕꯤꯗꯨ ꯃꯥꯒꯤ ꯃꯤꯠ ꯑꯅꯤꯗꯒꯤ ꯁꯤꯟꯊꯔꯛꯂꯤꯕ ꯄꯤꯗꯨ ꯇꯩꯊꯣꯛꯂꯒ ꯃꯐꯝꯁꯤꯗ ꯂꯥꯛꯈꯤꯗꯧꯕꯗ ꯃꯥꯜꯂꯦ ꯃꯥꯗꯣ꯫ ꯀꯥꯏꯅꯕ ꯍꯥꯏꯕ ꯊꯧꯗꯣꯛꯇꯨ ꯌꯥꯎꯗꯅ ꯉꯁꯤꯗꯤ ꯅꯪ ꯑꯩ ꯂꯥꯞꯅꯔꯦꯀꯣ ꯗꯥꯅꯤꯡꯇꯝꯕ꯫ ꯅꯪꯗꯤ ꯑꯩꯕꯨ ꯌꯥꯝꯅ ꯅꯨꯡꯁꯤꯈꯤꯕꯗꯥꯏꯅꯦ ꯗꯥꯅꯤꯡꯇꯝꯕ꯫ ꯉꯁꯤꯗꯤ ꯅꯤꯡꯉꯝꯗꯕꯗ ꯃꯩꯔꯤ ꯑꯣꯏꯍꯧꯔꯦ꯫ ꯀꯥꯏꯅꯕꯅ ꯅꯪꯅ ꯑꯩꯉꯣꯟꯗ ꯄꯤꯔꯝꯕ ꯑꯔꯣꯏꯕ ꯈꯨꯗꯣꯜ ꯑꯣꯏꯍꯧꯔꯦ꯫ ꯑꯩꯅ ꯅꯐꯝꯗ ꯂꯥꯟꯖꯔꯦ ꯍꯥꯏꯕꯒꯤ ꯈꯨꯗꯣꯡꯆꯥꯕ ꯑꯃꯇꯪꯗꯤ ꯄꯤꯔꯝꯈꯨ ꯗꯥꯅꯤꯡꯇꯝꯕ꯫ ꯑꯩ ꯅꯐꯝꯗ ꯌꯥꯝꯅ ꯂꯥꯟꯈ꯭ꯔꯦ, ꯑꯩ ꯌꯥꯝꯅ ꯂꯥꯟꯈ꯭ꯔꯦ꯫ ꯉꯁꯤꯗꯒꯤ ꯆꯍꯤ ꯑꯃꯃꯨꯛꯀꯤ ꯃꯃꯥꯡꯅꯤ ꯅꯣꯡꯃ ꯅꯤꯡꯇꯝꯕꯗꯨ ꯑꯣꯖꯥ ꯕꯣꯀꯨꯜꯒꯤ ꯃꯅꯥꯛꯇ ꯃꯤꯇꯩ ꯏꯁꯩ ꯇꯝꯕ ꯂꯥꯛꯄꯗ ꯄꯦꯅꯨꯕꯤꯒ ꯅꯤꯡꯇꯝꯕꯒꯗꯨ ꯏꯁꯩ ꯇꯝꯐꯝ ꯑꯣꯖꯥ ꯑꯗꯨꯒꯤ ꯌꯨꯝꯗ ꯊꯦꯡꯅꯈꯤꯕꯅꯤ꯫ ꯅꯤꯡꯇꯝꯕꯅ ꯑꯣꯖꯥ ꯕꯣꯀꯨꯜꯒꯤ ꯃꯅꯥꯛꯇ ꯑꯍꯥꯟꯕ ꯏꯁꯩ ꯇꯝꯕ ꯂꯥꯛꯄꯗ ꯄꯦꯅꯨꯕꯤꯗꯨ ꯑꯣꯖꯥ ꯕꯣꯀꯨꯜꯒꯤ ꯃꯅꯥꯛꯇ ꯐꯝꯂꯒ ꯂꯩꯔꯝꯃꯤ꯫ ꯑꯗꯨꯒ ꯑꯇꯣꯞꯄ ꯂꯩꯁꯥꯕꯤ ꯃꯆꯥ ꯈꯔꯁꯨ ꯑꯣꯖꯥ ꯕꯣꯀꯨꯜꯒꯤ ꯃꯅꯥꯛꯇ ꯐꯝꯂꯒ ꯏꯁꯩ ꯁꯛꯂꯝꯃꯤ꯫ ꯅꯤꯡꯇꯝꯕꯗꯨ ꯑꯣꯖꯥ ꯕꯣꯀꯨꯜꯒꯤ ꯃꯅꯥꯛꯇ ꯍꯦꯛ ꯐꯝꯊꯕꯒ ꯄꯦꯅꯨꯕꯤꯗꯨ ꯅꯤꯡꯇꯝꯕꯗ ꯌꯦꯡꯂꯒ ꯅꯣꯛꯁꯤꯜꯂꯛꯏ꯫ ꯅꯤꯡꯇꯝꯕꯗꯨ ꯃꯇꯣꯝꯇ ꯀꯩꯅꯣ ꯑꯁꯤ ꯅꯨꯄꯤꯁꯤꯅ ꯃꯃꯥꯏ ꯃꯤꯠ ꯏꯔꯪ ꯂꯪꯈꯩ ꯊꯧꯔꯤ ꯀꯥ ꯃꯈꯩ ꯅꯣꯛꯁꯤꯜꯂꯛꯏꯁꯤꯅ? ꯑꯌꯥ, ꯑꯃꯨꯛꯀꯁꯨ ꯅꯣꯛꯁꯤꯜꯂꯛꯏꯅꯦ꯫ ꯄꯦꯅꯨꯕꯤꯗꯤ ꯅꯤꯡꯇꯝꯕꯗ ꯇꯣꯏꯅ ꯌꯦꯡꯂꯒ ꯅꯣꯛꯂꯤ꯫ ꯄꯦꯅꯨꯕꯤꯅ ꯕꯣꯀꯨꯜꯗ, ꯑꯣꯖꯥ, ꯗꯗꯥꯁꯦ ꯃꯩꯇꯩꯒꯤ ꯏꯁꯩ ꯇꯝꯕ ꯂꯥꯛꯏꯔꯣ? ꯂꯥꯛꯏꯅꯦ꯫ ꯑꯗꯣ ꯈꯪꯗꯦ, ꯑꯩꯈꯣꯏꯅ ꯃꯥ ꯇꯝꯗꯣꯏꯔꯥ ꯃꯥꯅ ꯑꯩꯈꯣꯏ ꯇꯝꯗꯣꯏꯔꯥ? ꯃꯥꯁꯨ ꯃꯤꯇꯩ ꯏꯁꯩ ꯅꯠꯇꯕ ꯍꯤꯟꯗꯨꯁꯇꯥꯅꯤ ꯏꯁꯩꯗꯗꯤ ꯃꯥꯁꯇꯔ ꯂꯣꯏꯔꯤ, ꯆꯍꯤ 5ꯒꯤ ꯂꯧꯁꯤꯡ ꯐꯪꯂꯛꯂꯦ ꯍꯥꯏ꯫ ꯃꯥꯅ ꯍꯥꯏꯕꯕꯨꯗꯤ ꯅꯠꯇꯦ, ꯅꯤꯡꯇꯝꯕꯕꯨ ꯃꯁꯛ ꯈꯪꯕ ꯃꯤ ꯑꯃꯅ ꯑꯩꯉꯣꯟꯗ ꯍꯥꯏꯔꯝꯕꯅꯤ꯫ ꯃꯤꯇꯩ ꯏꯁꯩ ꯄꯥꯝꯕꯒꯤ ꯑꯩꯒꯤꯁꯤꯗ ꯇꯝꯕ ꯂꯥꯛꯂꯤꯕꯅꯤ꯫ ꯃꯤꯡꯅ ꯅꯤꯡꯇꯝꯕ ꯀꯧꯕꯅꯤ, ꯈꯪꯅꯧ꯫ ꯄꯦꯅꯨꯕꯤꯗꯨ ꯅꯤꯡꯇꯝꯕꯗ ꯌꯦꯡꯂꯒ ꯑꯃꯨꯛ ꯅꯣꯛꯁꯤꯜꯂꯤ꯫ ꯅꯤꯡꯇꯝꯕꯗꯨ ꯋꯥ ꯉꯥꯡꯗꯦ, ꯑꯗꯨꯕꯨ ꯄꯦꯅꯨꯕꯤꯗꯗꯤ ꯂꯣꯟꯅ ꯂꯣꯟꯅ ꯑꯃꯨꯛ ꯌꯦꯡꯂꯤ꯫ ꯅꯤꯡꯇꯝꯕꯗꯨ ꯃꯇꯣꯝꯇ ꯃꯃꯤꯠ ꯌꯥꯝ ꯆꯣꯏꯔꯝꯅꯤ ꯃꯁꯤ ꯅꯨꯄꯤꯁꯦ, ꯏꯀꯥꯏꯕꯒ ꯀꯔꯤꯝꯇ ꯈꯪꯂꯝꯗꯣꯏ ꯃꯥꯟꯗꯦ꯫ ꯑꯗꯣ ꯃꯃꯤꯠ ꯃꯅꯥꯁꯤꯗꯤ ꯌꯥꯝ ꯐꯖꯩꯅꯦ꯫ ꯏꯁꯩ ꯇꯝꯕ ꯂꯥꯛꯂꯒ ꯑꯩꯅ ꯈꯜꯂꯤ ꯋꯥꯈꯜꯁꯦ ꯀꯩꯅꯣ ꯁꯤꯕꯣ? ꯑꯣꯖꯥ ꯕꯣꯀꯨꯜꯒꯤ ꯃꯅꯥꯛꯇ ꯐꯝꯂꯤꯕ ꯂꯩꯁꯥꯕꯤ ꯃꯆꯥꯁꯤꯡꯗꯨꯗꯤ ꯃꯥꯒꯤ ꯊꯣꯛꯄ ꯈꯨꯕꯥꯛ ꯈꯨꯅꯝ ꯊꯥꯗꯅ ꯏꯁꯩ ꯄꯪꯁꯛꯇ ꯁꯛꯅꯔꯤ꯫ ꯑꯣꯖꯥ ꯕꯣꯀꯨꯜꯅ ꯅꯤꯡꯇꯝꯕꯗ, ꯅꯤꯡꯇꯝꯕ, ꯑꯣꯖꯥꯕꯨ, ꯃꯤ ꯇꯣꯏꯅ ꯄꯨꯟꯕꯁꯨ ꯐꯩ꯫ ꯅꯨꯄꯤ ꯃꯆꯥꯁꯤꯡꯁꯤꯗꯤ ꯀꯨꯏꯔꯕꯅꯤ ꯇꯝꯕ, ꯑꯗꯨꯅ ꯅꯪꯁꯨ ꯇꯣꯏꯅ ꯂꯥꯛꯄ ꯑꯃ ꯃꯊꯧ ꯇꯥꯏ꯫ ꯃꯈꯥꯔꯣꯝꯗ ꯐꯝꯂꯤꯕꯁꯤꯅ ꯂꯦꯝꯕꯤ ꯀꯧꯕꯅꯤ, ꯃꯌꯥꯏ ꯊꯪꯕꯤ ꯊꯔꯣꯏ ꯃꯥꯟꯕꯤꯁꯤꯅ ꯁꯛꯍꯦꯟꯕꯤ ꯀꯧꯕꯅꯤ꯫ ꯄꯩꯊꯣꯛꯂꯒ ꯑꯣꯖꯥ ꯕꯣꯀꯨꯜꯗ ꯌꯦꯡꯂꯤ꯫ ꯑꯣꯖꯥ ꯕꯣꯀꯨꯜꯅ, ꯍꯩ, ꯐꯥꯒꯤ ꯇꯧꯕꯅꯤ, ꯃꯇꯥꯏ ꯊꯪꯕꯤꯁꯤꯅ ꯄꯦꯅꯨꯕꯤ ꯀꯧꯕꯅꯤ꯫ ꯅꯣꯏꯁꯨ ꯅꯕꯨꯡꯁꯤꯒ ꯆꯝꯅ ꯂꯣꯏꯅꯧ, ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯟꯅꯧ, ꯍꯪꯒꯣꯏꯅꯒꯅꯨꯀꯣ꯫ ꯂꯦꯝꯕꯤꯅ, ꯏꯕꯨꯡꯁꯨ ꯏꯁꯩ ꯑꯃꯇ ꯁꯛꯎꯗꯅ ꯉꯁꯤ ꯑꯍꯥꯟꯕ ꯂꯥꯛꯄꯁꯤꯗ꯫ ꯅꯤꯡꯇꯝꯕꯅ, ꯈꯅꯥꯎ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ ꯏꯆꯟ꯫ ꯄꯦꯅꯨꯕꯤꯗꯤ ꯅꯤꯡꯇꯝꯕꯗ ꯂꯣꯟꯅ ꯌꯦꯡꯂꯒ ꯑꯗꯨꯃꯛ ꯅꯣꯛꯂꯤ꯫ ꯁꯛꯍꯦꯟꯕꯤꯅ, ꯑꯣꯖꯥ, ꯑꯩ ꯁꯛꯂꯛꯎꯔꯥ? ꯑꯣꯖꯥ ꯕꯣꯀꯨꯜꯅ, ꯅꯪꯅ ꯏꯀꯥꯏ ꯈꯪꯗꯕꯁꯤ ꯈꯪꯗꯦꯗꯀꯣ ꯏꯕꯦꯝꯃ, ꯐꯥꯒꯤ ꯇꯧꯕꯅꯤꯗ꯫ ꯄꯦꯅꯨꯕꯤꯗꯨ ꯐꯝꯐꯝ ꯑꯁꯤ ꯍꯥꯏꯐꯦꯠ ꯂꯦꯡꯂꯒ ꯑꯣꯖꯥꯗ, ꯑꯣꯖꯥ, ꯑꯩ ꯆꯠꯂꯒꯦ, ꯖꯒꯣꯏ ꯁꯥꯐꯝꯗꯒꯤ ꯁꯤ ꯇꯥꯅ ꯅꯪꯅꯕ ꯑꯃꯨꯛ ꯆꯦꯜꯂꯛꯏꯅꯦ, ꯁꯝ ꯅꯥꯀꯥꯁꯦ ꯂꯣꯏ ꯐꯥꯔꯦ꯫ ꯄꯦꯅꯨꯕꯤꯗꯨ ꯅꯤꯡꯇꯝꯕꯗ ꯃꯣꯃꯣꯟ ꯅꯣꯛꯂꯒ, ꯗꯥ, ꯑꯩ ꯑꯃꯨꯛ ꯆꯠꯂꯒꯦ,
ꯃꯊꯪ ꯑꯃꯨꯛ ꯊꯦꯡꯅꯁꯤꯀꯣ ꯗꯗꯥꯁꯨ ꯑꯗꯨꯝ ꯂꯥꯛꯎꯀꯣ ꯅꯤꯡꯇꯝꯕꯗꯨ ꯄꯦꯅꯨꯕꯤꯗ ꯏꯀꯥꯏꯔꯞ ꯌꯦꯡꯂꯒ ꯍꯣꯏ ꯏꯆꯥ ꯃꯁꯤ ꯅꯨꯄꯤꯁꯦ ꯃꯃꯤꯠ ꯃꯅꯥ ꯌꯥꯝ ꯆꯣꯏ ꯅꯣꯛꯀꯟꯕ ꯅꯨꯄꯤꯁꯦ ꯏꯔꯥꯡ ꯌꯥꯝ ꯐꯕꯅꯤ ꯃꯤ ꯈꯨꯗꯤꯡ ꯅꯨꯄꯥ ꯈꯨꯗꯤꯡ ꯑꯁꯨꯃꯥꯏ ꯂꯣꯏ ꯅꯣꯛꯁꯤꯜꯂꯝꯒꯅꯤ ꯃꯥꯒꯤꯁꯤ ꯑꯩꯉꯣꯟꯗ ꯀꯥꯏꯍꯧꯔꯤꯅꯤ ꯅꯣꯡꯃ ꯑꯣꯖꯥ ꯕꯣꯀꯨꯜꯒꯤ ꯌꯨꯝꯗ ꯏꯁꯩ ꯇꯝꯕꯁꯤꯡ ꯄꯨꯜꯂꯝꯃꯤ ꯅꯤꯡꯇꯝꯕꯗꯨ ꯄꯦꯅꯨꯕꯤꯒ ꯇꯣꯏꯅ ꯊꯦꯡꯅꯔꯛꯄꯗꯒꯤ ꯄꯦꯅꯨꯕꯤꯒꯤ ꯃꯤꯠꯌꯦꯡ ꯋꯥꯉꯥꯡ ꯃꯤꯅꯣꯛꯇ ꯑꯄꯥꯝ ꯅꯨꯡꯁꯤꯕ ꯐꯥꯎꯔꯛꯂ ꯃꯥꯜꯂꯤ ꯅꯤꯡꯇꯝꯕꯗꯨ ꯄꯦꯅꯨꯕꯤꯗ ꯍꯨꯔꯥꯟ ꯌꯦꯡꯕ ꯍꯧꯔꯛꯂꯤ ꯂꯥꯏꯕꯛ ꯊꯤꯕ ꯑꯃꯅ ꯏꯁꯩ ꯇꯝꯃꯤꯟꯅꯔꯤꯕ ꯅꯨꯄꯤ ꯃꯆꯥꯁꯤꯡꯒꯤ ꯃꯔꯛꯇꯁꯨ ꯅꯤꯡꯇꯝꯕꯗ ꯃꯤꯠꯌꯦꯡ ꯀꯥꯔꯟ ꯆꯟꯕꯁꯨ ꯑꯗꯨꯃꯛ ꯌꯥꯎꯔꯤ ꯄꯦꯅꯨꯕꯤꯁꯨ ꯅꯤꯡꯇꯝꯕꯕꯨ ꯈꯣꯏꯗꯥꯖꯕꯒꯤ ꯃꯔꯛꯇ ꯃꯥꯁꯨ ꯌꯥꯎꯔꯝꯃꯤ ꯑꯗꯨꯒ ꯅꯤꯡꯇꯝꯕꯅꯁꯨ ꯄꯦꯅꯨꯕꯤꯕꯨ ꯌꯥꯝꯅ ꯅꯨꯡꯁꯤꯖꯔꯝꯃꯤ ꯃꯣꯏ ꯃꯌꯥꯝꯗꯨ ꯑꯣꯖꯥ ꯕꯣꯀꯨꯜꯒꯤ ꯏꯁꯩ ꯇꯝꯐꯝꯗ ꯐꯝꯃꯤꯟꯅꯔꯤ ꯄꯦꯅꯨꯕꯤꯗꯨ ꯅꯤꯡꯇꯝꯕꯗ ꯌꯦꯡꯂꯒ ꯍꯦꯛꯇ ꯅꯣꯛꯁꯤꯜꯂꯤ ꯑꯗꯨꯒ ꯅꯤꯡꯇꯝꯕꯗ ꯄꯦꯅꯨꯕꯤꯅ ꯀꯩꯅꯣ ꯇꯧꯔꯤꯁꯤꯕꯣ ꯑꯩꯒꯤ ꯆꯤꯟꯁꯦ ꯃꯥ ꯍꯦꯛ ꯎꯕꯒ ꯍꯦꯛꯇ ꯅꯣꯛꯁꯤꯟꯅꯤꯡꯉꯤ ꯑꯗꯣ ꯃꯥꯅ ꯑꯩꯉꯣꯟꯗ ꯀꯔꯤ ꯈꯜꯂꯝꯗꯣꯏꯖꯥꯠꯅꯣ ꯑꯩꯅ ꯃꯥꯁꯦ ꯅꯨꯡꯁꯤ ꯀꯥꯏꯅ ꯈꯜꯂꯝꯗꯣꯏꯖꯥꯠꯂꯥ ꯑꯩꯗꯤ ꯌꯥꯝ ꯅꯣꯛꯀꯟꯕ ꯅꯨꯄꯤꯅꯤ ꯍꯥꯏꯕ ꯃꯥꯗꯤ ꯈꯪꯖꯄꯣꯠꯇꯦ ꯍꯣꯏꯗ ꯑꯁꯨꯛ ꯐꯖꯕ ꯋꯥꯡ ꯆꯥꯎꯕ ꯂꯦꯝꯕ ꯅꯨꯄꯥꯁꯤꯕꯨ ꯂꯦꯝꯅ ꯊꯥꯏꯌꯦꯕ꯭ꯔꯥ ꯃꯥꯅ ꯍꯦꯛ ꯌꯦꯡꯂꯛꯄꯒ ꯅꯣꯛꯁꯤꯟꯒꯤ ꯌꯦꯡꯉꯣ ꯃꯥꯒꯤ ꯃꯁꯛꯁꯦ ꯑꯩ ꯁꯨꯝ ꯄꯥꯝꯃꯛꯑꯦꯕ ꯔꯥꯁꯤ ꯌꯥꯝ ꯂꯩ ꯐꯖꯃꯟꯗꯅ ꯅꯨꯄꯤꯕꯨ ꯍꯥꯏꯐꯦꯠ ꯃꯥꯜꯂꯦ ꯃꯃꯤꯠ ꯃꯅꯥꯁꯦ ꯑꯁ ꯈꯪꯗ꯭ꯔꯦꯗ ꯑꯩꯁꯦ ꯅꯨꯄꯥꯒ ꯅꯨꯡꯁꯤꯅꯕꯁꯦ ꯍꯩꯇꯕꯅꯦ ꯍꯥꯏꯗꯤ ꯑꯉꯥꯡꯁꯨ ꯑꯣꯏꯔꯤꯕꯒꯤ ꯑꯣꯖꯥ ꯕꯣꯀꯨꯜꯅ ꯄꯦꯅꯨꯕꯤꯗ ꯄꯦꯅꯨꯕꯤ ꯅꯆꯤꯟꯕꯥꯜꯗꯨ ꯄꯪꯂꯦꯡꯅ ꯂꯦꯡꯂꯤꯕꯗꯨꯅ ꯀꯔꯤꯒꯤꯅꯣ ꯍꯥ ꯀꯥꯟꯅꯗꯦ ꯏꯁꯩ ꯃꯇꯦꯛ ꯑꯃ ꯑꯧꯔꯥꯏꯁꯤ ꯃꯣꯏ ꯃꯌꯥꯝꯗꯨ ꯑꯣꯖꯥ ꯕꯣꯀꯨꯜꯒ ꯏꯁꯩ ꯉꯥꯏꯍꯥꯛ ꯁꯛꯃꯤꯟꯅꯩ ꯄꯦꯅꯨꯕꯤꯗꯨ ꯅꯤꯡꯇꯝꯕꯗ ꯌꯦꯡꯂꯒ ꯅꯣꯛꯅ ꯏꯁꯩ ꯁꯛꯄ ꯌꯥꯎꯔꯤ ꯅꯤꯡꯇꯝꯕꯁꯨ ꯄꯦꯅꯨꯕꯤꯗ ꯌꯦꯡꯗꯕ ꯁꯥꯔꯒ ꯍꯨꯔꯥꯟ ꯌꯦꯡꯂꯤ ꯑꯗꯨꯒ ꯏꯁꯩꯗꯨ ꯁꯛꯄꯗ ꯌꯥꯎꯗꯅ ꯈꯨꯕꯥꯛ ꯈꯨꯕ ꯌꯥꯎꯔꯤ ꯊꯥ ꯑꯃꯒꯤ ꯃꯇꯨꯡꯅꯤ ꯅꯤꯡꯇꯝꯕꯗꯨ ꯄꯦꯅꯨꯕꯤꯒ ꯇꯣꯏꯅ ꯊꯦꯡꯅꯕꯗꯒꯤ ꯑꯃꯗꯤ ꯄꯦꯅꯨꯕꯤꯗꯨ ꯌꯥꯝꯅ ꯆꯝꯖꯕ ꯅꯨꯄꯤ ꯃꯆꯥ ꯑꯃ ꯑꯣꯏꯔꯝꯕꯗꯒꯤ ꯃꯥꯒꯤ ꯆꯝꯖꯕ ꯃꯑꯣꯡ ꯃꯇꯧꯗꯨꯅ ꯅꯤꯡꯇꯝꯕꯗꯤ ꯄꯦꯅꯨꯕꯤꯗ ꯅꯨꯡꯁꯤꯕ ꯍꯧꯔꯛꯂꯤ ꯄꯦꯅꯨꯕꯤꯁꯨ ꯅꯤꯡꯇꯝꯕꯕꯨ ꯄꯥꯝꯖꯔꯤꯕꯅꯤ ꯑꯗꯨꯕꯨ ꯅꯨꯄꯤꯒꯤ ꯄꯨꯛꯆꯦꯜꯅꯤ ꯅꯤꯡꯇꯝꯕꯗ ꯃꯥꯒꯤ ꯊꯃꯣꯏ ꯃꯁꯛ ꯎꯠꯇꯦ ꯑꯗꯨꯕꯨ ꯄꯦꯅꯨꯕꯤꯒꯤ ꯃꯤꯠꯌꯦꯡꯅꯗꯤ ꯅꯤꯡꯇꯝꯕꯕꯨ ꯎꯅꯕ ꯈꯨꯗꯤꯡ ꯀꯥꯏꯍꯧꯕꯤꯔꯤꯕꯅꯤ ꯅꯣꯡꯃ ꯅꯨꯡꯊꯤꯜ ꯄꯣꯕꯣꯞ ꯑꯃꯅꯤ ꯅꯤꯡꯇꯝꯕꯗꯨ ꯃꯃꯥꯟꯅꯕ ꯈꯔꯒ ꯆꯥꯛ ꯆꯥꯅꯔꯤ ꯅꯤꯡꯇꯝꯕꯗꯨ ꯆꯥꯛ ꯊꯣꯡꯐꯝꯒꯤ ꯅꯥꯀꯜꯗ ꯊꯥꯔꯤꯕ ꯀꯧꯅꯥꯒꯤ ꯐꯛꯇꯨꯗ ꯅꯣꯛꯃꯤ ꯐꯝꯂꯤ ꯅꯤꯡꯇꯝꯕꯒꯤ ꯃꯃꯥꯟꯅꯕ ꯅꯥꯎꯕꯁꯨ ꯆꯥꯛ ꯏꯟꯁꯥꯡ ꯊꯣꯡꯂꯤ ꯅꯥꯎꯕꯅ ꯏꯟꯁꯥꯡ ꯑꯣꯠꯅ ꯀꯔꯝꯕ ꯃꯈꯜꯒꯤ ꯈꯨꯡꯒꯪꯅꯣ ꯃꯥꯒꯤꯁꯤꯅ ꯏꯁ ꯂꯦꯞꯄꯗ ꯋꯥꯔꯦꯗ ꯑꯩꯁꯨ ꯐꯝꯃꯒ ꯑꯣꯠꯂꯒꯦ ꯏꯟꯁꯥꯡꯁꯦ ꯏꯁ ꯏꯃꯥꯏꯄꯦꯝꯃ ꯈꯣꯡꯁꯤꯗꯤ ꯁꯤꯔꯦ ꯑꯣꯏꯕꯏꯁ ꯏꯇꯥꯎ ꯅꯤꯡꯇꯝꯕ ꯏꯟꯁꯥꯡꯁꯦ ꯊꯨꯝ ꯅꯝꯕ꯭ꯔꯥ ꯑꯝꯇ ꯌꯦꯡꯒꯦꯔꯣ ꯃꯀꯣꯛ ꯃꯔꯨꯁꯦ ꯀꯣꯊꯔꯛꯀꯦ ꯀꯔꯤꯅꯣ ꯃꯥꯅ ꯇꯧꯔꯤꯕꯁꯤꯕꯣ ꯃꯇꯤꯟ ꯐꯥꯎꯕ ꯌꯣꯠꯇꯦꯅꯦ ꯄꯨꯈꯝꯁꯤꯅ ꯏꯟꯁꯥꯡ ꯃꯅꯤꯜꯁꯦ ꯃꯉꯣꯟꯗ ꯍꯨꯝꯖꯤꯟꯒꯦꯗ ꯅꯥꯎꯕꯗꯨ ꯏꯟꯁꯥꯡ ꯎꯞꯂꯝꯕ ꯄꯨꯈꯝꯗꯨ ꯄꯥꯏꯔꯒ ꯅꯤꯡꯇꯝꯕꯗ ꯃꯅꯤꯜꯗꯨ ꯍꯨꯝꯖꯤꯜꯂꯤ ꯅꯤꯡꯇꯝꯕꯗꯨ ꯅꯥꯎꯕꯗ ꯅꯣꯛꯐꯩꯀ ꯇꯧꯅ ꯌꯦꯡꯂꯛꯏ ꯑꯗꯨꯒ ꯅꯥꯎꯕꯗ ꯏꯙꯧ ꯑꯩ ꯃꯥ ꯌꯥꯝ ꯅꯨꯡꯁꯤꯔꯦ ꯑꯩꯅ ꯃꯥꯕꯨ ꯄꯥꯝꯖꯔꯦ ꯃꯥꯕꯨ ꯅꯨꯡꯁꯤ ꯄꯥꯝꯃꯤ ꯐꯣꯡꯗꯣꯛꯅꯤꯡꯉꯤ ꯀꯅꯥꯅꯣ ꯍꯥꯏꯁꯦ ꯅꯪꯕꯨ ꯅꯨꯄꯤ ꯐꯪꯉꯕꯣ ꯅꯠꯇꯦ ꯅꯨꯄꯤꯒ ꯀꯣꯏꯅꯤꯡꯕ ꯐꯥꯎꯔꯛꯏꯔꯕ ꯍꯣꯏ ꯏꯇꯥꯎ ꯏꯁꯩ ꯇꯝꯐꯝꯗ ꯑꯃ ꯊꯦꯡꯅꯔꯦ ꯑꯩꯅ ꯄꯥꯝꯕ ꯁꯛꯇꯨ ꯊꯣꯛꯂꯦ ꯋꯥꯉꯥꯡ ꯁꯉꯥꯡ ꯃꯑꯣꯡ ꯃꯇꯧ ꯑꯩꯒꯤ ꯄꯥꯝꯖꯕꯤ ꯑꯣꯏꯔꯦ ꯐꯩꯅꯦ ꯆꯠ ꯍꯦꯛꯇ ꯍꯥꯏꯖꯤꯜꯂꯁꯤꯅꯦ ꯑꯗꯨꯗꯤ ꯑꯗꯣ ꯅꯨꯄꯤꯒꯤ ꯃꯑꯣꯡ ꯑꯃꯗꯤ ꯂꯩꯕꯅꯤꯀꯣ ꯎꯅ ꯎꯁꯤꯟꯅꯗꯕꯤ ꯄꯥꯝꯅ ꯄꯥꯝꯁꯤꯟꯅꯗꯕꯤ ꯑꯗꯨꯅꯤ ꯑꯩꯈꯣꯏꯅ ꯈꯪꯒꯗꯕꯗꯤ ꯆꯤꯡꯈꯨꯒꯤ ꯅꯨꯄꯤ ꯈꯨꯀꯣꯏꯗꯣ ꯑꯗꯨ ꯇꯧꯔꯗꯤ ꯅꯨꯡꯁꯤꯅꯗ꯭ꯔꯤꯉꯩꯗ ꯀꯥꯏꯅꯔꯦ ꯅꯪꯁꯨ ꯃꯥꯗꯧꯅꯗꯣ ꯅꯨꯄꯤꯅ ꯁꯥꯎꯕꯗ ꯊꯦꯝꯒꯗꯕꯅꯤ ꯊꯦꯝꯕ ꯍꯩꯒꯗꯕꯅꯤ ꯅꯣꯏꯅꯤ ꯁꯥꯎꯅꯔꯒ ꯃꯥꯅ ꯀꯔꯤꯝꯇ ꯍꯥꯏꯔꯛꯇ꯭ꯔꯦꯅ ꯅꯪꯁꯨ ꯇꯨꯃꯤꯟꯅ ꯂꯩꯔꯕ ꯅꯣꯏ ꯑꯅꯤ ꯑꯗꯨꯝ ꯀꯥꯏꯅꯔꯦ ꯅꯤꯡꯇꯝꯕꯗꯨ ꯅꯣꯛꯂꯝꯕꯗꯒꯤ ꯃꯃꯥꯏꯗꯨ ꯁꯨꯛꯇꯣꯛꯂꯒ ꯏꯇꯥꯎ ꯑꯩ ꯃꯥꯒ ꯀꯣꯏꯅꯗ꯭ꯔꯤ ꯅꯨꯡꯁꯤ ꯍꯥꯏꯐꯥꯎ ꯍꯥꯏꯗ꯭ꯔꯤ ꯑꯗꯨꯕꯨ ꯍꯥꯏꯗ꯭ꯔꯤꯉꯩꯗ ꯌꯥꯔꯛꯇꯕꯅ ꯍꯥꯟꯗꯧꯔꯦ ꯅꯪꯒꯤꯗꯨꯗꯤ ꯑꯗꯨꯅꯤ ꯏꯇꯥꯎ ꯑꯩꯅ ꯍꯥꯏꯁꯦ ꯀꯔꯤ ꯃꯃꯤꯡꯕꯨ ꯀꯔꯤ ꯀꯧꯒꯦ ꯂꯝꯅ ꯀꯥꯏꯗꯩꯅꯣ ꯅꯤꯡꯇꯝꯕꯅ ꯌꯥꯝ ꯇꯟꯅ ꯅꯣꯡꯄꯣꯛ ꯁꯟꯖꯦꯟꯕꯝꯗꯩꯅꯤ ꯄꯦꯅꯨꯕꯤ ꯀꯧꯏ ꯑꯩ ꯃꯥ ꯌꯥꯝ ꯅꯨꯡꯁꯤ ꯏꯇꯥꯎ ꯑꯗꯨꯕꯨ ꯃꯥꯁꯨ ꯑꯩꯉꯣꯟꯗꯒꯤ ꯍꯦꯟꯕ ꯊꯤꯈꯤꯗꯣꯏꯔꯥ ꯈꯪꯗꯦ ꯏꯇꯥꯎ ꯃꯤꯒꯤ ꯊꯃꯣꯏ ꯃꯁꯛ ꯃꯨꯟꯅ ꯈꯪꯗ꯭ꯔꯤꯉꯩ ꯑꯗꯨꯃꯥꯏꯅ ꯍꯦꯛꯇ ꯈꯟꯕꯁꯨ ꯂꯥꯟꯒꯅꯤꯗ
ꯌꯥꯔꯛꯂꯦ ꯐꯔꯦ ꯌꯥꯔꯛꯇ꯭ꯔꯦ ꯀꯩꯃ ꯀꯥꯏꯕ ꯂꯩꯇꯦ ꯑꯄꯥꯝꯕ ꯅꯨꯄꯤꯗ ꯅꯨꯡꯁꯤ ꯍꯥꯏꯕ ꯉꯝꯂꯤꯕꯗꯣ ꯑꯗꯨꯃꯨꯛ ꯅꯨꯄꯥ ꯊꯣꯛꯄ ꯂꯩꯇ꯭ꯔꯕꯅꯤ ꯏꯇꯥꯎ ꯅꯅꯥꯛꯇꯒꯤ ꯃꯔꯣꯏ ꯍꯥꯞꯄ ꯄꯨꯈꯝꯗꯣ ꯑꯝꯇ ꯄꯤꯔꯛꯑꯣ ꯏꯟꯁꯥꯡ ꯍꯥꯞꯄꯛꯀꯦ ꯅꯥꯀꯜꯗ ꯍꯧꯕ ꯎ ꯄꯥꯝꯕꯤ ꯃꯆꯥ ꯑꯃꯗ ꯌꯥꯜꯂꯒ ꯁꯤꯡ ꯊꯦꯛꯂꯤꯕ ꯆꯤꯡꯈꯩꯅ ꯀꯣꯛ ꯍꯩꯖꯤꯟ ꯌꯥꯕꯁꯤꯕꯨ ꯃꯁꯛꯄꯨ ꯑꯝꯇ ꯌꯦꯡꯅꯤꯡꯉꯤꯅꯦ ꯑꯩꯈꯣꯏꯁꯨ ꯅꯣꯏꯒꯤ ꯏꯁꯩ ꯇꯝꯐꯝꯗꯨꯗ ꯑꯃꯨꯛꯇꯕꯨ ꯆꯠꯂꯨꯁꯤꯅꯦ ꯅꯠꯇ꯭ꯔꯣ ꯅꯥꯎꯕ ꯅꯤꯡꯇꯝꯕꯅ ꯑꯩꯅ ꯈꯟꯕ ꯅꯨꯄꯤꯕꯨ ꯁꯛ ꯊꯤꯌꯦꯕ꯭ꯔꯣ ꯁꯛ ꯐꯖꯕ ꯈꯛ ꯅꯠꯇꯕꯀꯣ ꯋꯥꯉꯥꯡ ꯁꯉꯥꯡ ꯌꯥꯝ ꯐꯖꯩꯌꯦꯕ ꯈꯣꯟꯖꯦꯜꯁꯨ ꯑꯔꯣꯏꯕꯤꯅꯤ ꯍꯥꯏꯔꯤ ꯐꯖꯕꯗꯤ ꯇꯔꯦꯡꯈꯩ ꯄꯥꯎꯒ ꯄꯥꯕ ꯑꯗꯨꯝ ꯌꯥꯅꯤ ꯋꯥꯅꯤ ꯅꯥꯎꯕꯅ ꯑꯣ ꯑꯗꯨꯗꯤ ꯄꯥꯍꯜꯂꯨꯗꯅ ꯄꯥꯎꯗꯣ ꯄꯨꯈꯝ ꯄꯤꯔꯛꯑꯣ ꯈꯥꯕꯩꯁꯦ ꯀꯣꯊꯔꯒꯦ ꯑꯧ ꯀꯣꯊꯔꯣ ꯏꯇꯥꯎ ꯅꯥꯎꯕꯅ ꯄꯨꯈꯝꯗ ꯏꯟꯁꯥꯡ ꯀꯣꯊꯩ ꯏꯟꯁꯥꯡ ꯌꯥꯎꯕ ꯄꯨꯈꯝꯗꯨ ꯅꯤꯡꯇꯝꯕꯅ ꯂꯥꯝꯂꯒ ꯆꯤꯡꯁꯤꯜꯂꯤ ꯑꯗꯨꯒ ꯄꯨꯈꯝꯗꯨ ꯄꯥꯏꯔꯒ ꯐꯣꯡ ꯐꯣꯡ ꯁꯥꯕ ꯃꯔꯨ ꯌꯥꯎꯕ ꯃꯇꯣꯡ ꯑꯃ ꯄꯥꯏꯔꯒ ꯐꯨꯐꯥ ꯐꯨꯐꯥ ꯀꯥꯝꯃꯒ ꯎꯝꯁꯥꯏ ꯁꯥꯏꯔꯒ ꯅꯤꯡꯇꯝꯕꯅ ꯅꯥꯎꯕꯗ ꯑꯗꯣ ꯑꯣꯖꯥ ꯍꯣꯏꯒꯗꯤ ꯈꯪꯍꯟꯕ ꯌꯥꯕ ꯅꯠꯇꯦ ꯏꯇꯥꯎ ꯍꯥꯏꯗꯤ ꯄꯦꯅꯨꯕꯤ ꯅꯨꯡꯁꯤꯗꯕ ꯃꯃꯥꯟꯅꯕꯤ ꯌꯥꯝ ꯌꯥꯎꯏ ꯈꯪꯒꯦꯁꯨ ꯀꯣꯏꯅꯔꯀꯥꯟꯗ ꯈꯪꯁꯅꯨ ꯍꯥꯏꯗꯤ ꯑꯩꯈꯣꯏꯕꯥꯅꯤ ꯊꯧꯔꯤ ꯀꯤꯕꯗꯣ ꯑꯗꯨꯃꯥꯏꯅ ꯀꯤꯔꯀꯥꯟꯗ ꯍꯥꯏꯇꯥꯔꯦ ꯅꯥꯎꯕꯅ ꯀꯩꯅꯣ ꯊꯧꯔꯤ ꯀꯤꯕ ꯍꯥꯏꯗꯤ ꯅꯤꯡꯇꯝꯕ ꯃꯔꯤ ꯆꯦꯜꯂꯀꯥꯟꯗ ꯍꯥꯏꯕꯅꯤꯗ ꯏꯇꯥꯎ ꯁꯣꯝꯗ ꯆꯤꯡꯈꯩꯗꯨ ꯎꯁꯥ ꯑꯀꯪꯕ ꯊꯦꯛꯄꯗ ꯃꯥꯅ ꯌꯥꯜꯂꯤꯕ ꯎꯗꯨꯁꯨ ꯄ꯭ꯔꯣꯛ ꯂꯥꯎꯅ ꯇꯦꯛꯂꯒ ꯂꯩꯈꯥꯗ ꯇꯦꯛꯂꯒ ꯇꯥꯈꯤ ꯃꯣꯏ ꯑꯅꯤꯅ ꯎꯏ ꯆꯤꯡꯈꯩꯗꯨ ꯃꯁꯥ ꯌꯥꯝꯅ ꯅꯣꯏꯕꯒ ꯃꯥꯅ ꯇꯥꯔꯛꯄꯒꯤ ꯃꯈꯣꯜꯁꯨ ꯐꯖꯅ ꯑꯗꯨꯝ ꯍꯧꯏ ꯅꯤꯡꯇꯝꯕꯗꯨ ꯈꯪꯄ꯭ꯔꯦꯛ ꯈꯪꯅ ꯄꯥꯏꯔꯤꯕ ꯄꯨꯈꯝꯗꯨ ꯆꯤꯡꯈꯩꯗ ꯈꯪꯂꯪ ꯍꯦꯛꯂꯪꯈꯤ ꯅꯥꯎꯕꯁꯨ ꯁꯂꯩ ꯊꯣꯔꯛꯂꯒ ꯏꯟꯁꯥꯡ ꯀꯣꯠꯅꯕ ꯈꯥꯕꯩꯗꯨ ꯆꯤꯡꯈꯩꯗ ꯂꯥꯛꯇꯅ ꯂꯪꯂꯒ ꯃꯅꯤꯡ ꯍꯜꯂꯛꯄꯗ ꯏꯟꯁꯥꯡ ꯊꯣꯡꯂꯤꯕ ꯈꯥꯡꯗꯨꯗ ꯃꯈꯣꯡꯗꯨꯅ ꯗꯣꯡ ꯂꯥꯎꯅ ꯍꯦꯛ ꯀꯥꯎꯔꯨꯔꯦ ꯏꯟꯁꯥꯡꯗꯨ ꯃꯩꯔꯛꯇꯨꯗ ꯎꯞꯂꯒ ꯍꯩꯖꯤꯜꯂꯦ ꯅꯤꯡꯇꯝꯕꯗꯨ ꯏꯟꯁꯥꯡꯗ ꯄꯦꯔꯤ ꯄꯦꯔꯤ ꯌꯦꯡꯂꯤ ꯅꯥꯎꯕꯅ ꯅꯤꯡꯇꯝꯕꯗ ꯅꯣꯛꯐꯦꯠ ꯇꯧꯅ ꯌꯦꯡꯂꯤ ꯆꯤꯡꯈꯩꯁꯨ ꯄꯨꯈꯝꯒ ꯈꯥꯕꯩꯒꯗꯨ ꯃꯈꯨꯠ ꯑꯅꯤꯗꯨꯅ ꯑꯣꯠꯈꯤꯕꯒꯤ ꯃꯑꯣꯡꯗ ꯄꯥꯏꯔꯒ ꯂꯣꯡꯅ ꯍꯤꯞꯂꯒ ꯃꯈꯣꯡ ꯑꯅꯤꯗꯨ ꯊꯥꯡꯒꯠꯂꯒ ꯂꯩꯔꯤ ꯅꯣꯡꯃ ꯑꯌꯨꯛ ꯑꯃꯅꯤ ꯄꯦꯅꯨꯕꯤꯗꯨ ꯃꯥꯒꯤ ꯃꯔꯣꯏ ꯊꯥꯕ ꯏꯪꯈꯣꯜꯗ ꯃꯃꯥꯒ ꯃꯔꯣꯏ ꯐꯣꯏꯃꯤꯟꯅꯔꯤ ꯄꯦꯅꯨꯕꯤꯗꯨ ꯉꯣꯟꯗ꯭ꯔꯪ ꯑꯃꯗ ꯃꯔꯣꯏ ꯐꯣꯏꯔꯤ ꯃꯥꯁꯨ ꯅꯤꯡꯇꯝꯕꯒꯤ ꯋꯥꯈꯜꯗ ꯏꯔꯥꯡ ꯁꯥꯒꯠꯂꯤꯕꯅꯤ ꯄꯦꯅꯨꯕꯤꯒꯤ ꯃꯃꯥ ꯊꯥꯕ ꯂꯩꯁꯨ ꯄꯦꯅꯨꯕꯤꯗ ꯌꯦꯡꯅ ꯌꯦꯡꯅ ꯃꯔꯣꯏ ꯐꯣꯏꯔꯤ ꯑꯗꯨꯒ ꯄꯦꯅꯨꯕꯤꯒꯤ ꯃꯕꯨꯡ ꯌꯥꯏꯃꯁꯨ ꯏꯪꯈꯣꯜꯒꯤ ꯆꯪꯐꯝ ꯀꯣꯟꯊꯣꯡꯗꯨꯗ ꯍꯥꯡꯗꯣꯛꯂꯒ ꯆꯪꯉꯛꯏ ꯄꯦꯅꯨꯕꯤꯒꯤ ꯃꯃꯥ ꯊꯥꯕ ꯂꯩꯅ ꯌꯥꯏꯃ ꯀꯣꯟꯊꯣꯡꯗꯣ ꯑꯃꯨꯛ ꯂꯣꯟꯁꯤꯜꯂꯝꯃꯨꯀꯣ ꯁꯟ ꯆꯪꯕ ꯈꯪꯍꯧꯔꯣꯏ ꯁꯤꯗꯁꯨ ꯃꯔꯣꯏ ꯃꯔꯛꯇ ꯁꯅꯥꯎ ꯑꯃꯁꯨꯅꯦ ꯃꯔꯣꯏꯗꯤ ꯐꯣꯏꯗ꯭ꯔꯗꯅ ꯂꯩꯕꯥꯛ ꯑꯣꯏꯅ ꯈꯣꯠꯂꯤ ꯄꯦꯅꯨꯕꯤꯗꯤ ꯃꯃꯥꯅ ꯉꯥꯡꯂꯤꯕꯗꯣ ꯑꯃꯠꯇ ꯇꯥꯗꯦ ꯌꯥꯏꯃꯅ ꯏꯃꯥ ꯁꯅꯥꯎ ꯍꯥꯏꯗꯤ ꯀꯅꯥꯅꯣ ꯑꯣ ꯃꯁꯤ ꯑꯉꯥꯡꯁꯦ ꯁꯣꯏ ꯑꯣꯏꯔꯝ ꯇꯥꯏ ꯆꯪꯍꯜꯂꯛꯅꯒꯦꯀꯣ ꯄꯦꯅꯨꯕꯤꯗꯨ ꯃꯔꯣꯏ ꯃꯔꯛꯇ ꯐꯝꯅ ꯐꯝꯅ ꯃꯔꯣꯏ ꯄꯥꯝꯕꯤꯒꯤ ꯃꯈꯣꯡꯒꯤ ꯂꯩꯕꯥꯛꯇꯨ ꯆꯩꯇꯦꯛ ꯑꯃꯅ ꯈꯣꯠꯅ ꯈꯣꯠꯅ ꯃꯊꯪ ꯑꯣꯖꯥꯒꯤ ꯃꯅꯥꯛꯇ ꯆꯠꯄꯗ ꯍꯥꯏꯔꯗꯤ ꯐꯅꯤꯗ ꯅꯍꯥꯟ ꯅꯣꯡꯃ ꯑꯩꯈꯣꯏ ꯃꯌꯥꯝ ꯗꯥ ꯅꯤꯡꯇꯝꯕ ꯍꯣꯏ ꯃꯌꯨꯝ ꯆꯠꯄꯗ ꯑꯩꯅ ꯗꯥ ꯅꯤꯡꯇꯝꯕꯗ ꯌꯦꯡꯉ ꯌꯦꯡꯉ ꯅꯣꯛꯁꯤꯟꯕꯗ ꯃꯥꯅ ꯑꯩꯉꯣꯟꯗ ꯏꯀꯥꯏꯗꯅ ꯌꯦꯡꯕ ꯉꯝꯗꯕꯗꯣ ꯑꯩꯅ ꯗꯥ ꯅꯤꯡꯇꯝꯕ ꯍꯦꯛ ꯎꯕꯒ ꯈꯨꯔꯨꯝꯁꯤꯟꯕꯗ ꯃꯥꯅ ꯀꯣꯏꯆꯦꯟ ꯆꯦꯟꯕꯗꯣ ꯑꯗꯣ ꯗꯥ ꯅꯤꯡꯇꯝꯕꯁꯦ ꯐꯗꯤ ꯐꯖꯩꯀꯣ ꯑꯣ ꯈꯨꯋꯥꯡꯗꯣ ꯍꯣꯏ ꯃꯁꯥꯕꯨꯗꯤ ꯈꯔ ꯄꯥꯏꯌꯦ ꯑꯗꯣ ꯀꯩꯝ ꯋꯥꯠꯄ ꯂꯩꯇꯦꯗ ꯁꯛꯇ ꯁꯕꯜꯗ ꯃꯤꯠꯂꯣꯏ ꯊꯜꯂꯦꯕ ꯀꯩꯒꯨꯝꯕ ꯑꯩꯈꯣꯏꯕꯥꯅꯤ ꯀꯣꯏꯅꯔꯕ ꯃꯥꯅ ꯑꯩꯉꯣꯟꯗꯒꯤ ꯆꯍꯤ 11 ꯍꯟꯗꯣꯏꯅꯤꯀꯣ ꯑꯩꯅ ꯆꯍꯤ 19 ꯑꯗꯨꯒ ꯃꯥꯅ ꯆꯍꯤ 19 ꯑꯩꯈꯣꯏ ꯇꯥꯆꯧꯁꯨ ꯑꯩꯈꯣꯏ ꯏꯅꯝꯃꯗꯒꯤ ꯆꯍꯤ 15 ꯍꯜꯂꯤꯁꯦ ꯑꯗꯣ ꯈꯪꯗꯦꯗ ꯀꯩ ꯍꯥꯏꯗꯣꯏꯅꯣ ꯗꯥ ꯅꯤꯡꯇꯝꯕꯅ ꯑꯩꯁꯦ ꯀꯔꯝ ꯀꯥꯟꯗ ꯅꯨꯡꯁꯤ ꯄꯥꯝꯃꯤ ꯍꯥꯏꯔꯛꯇꯣꯏꯅꯣ ꯑꯁ ꯑꯩ ꯈꯨꯠꯁꯥꯁꯦ ꯃꯔꯦꯡ ꯃꯔꯦꯡ ꯆꯠꯂꯤꯗ ꯉꯥꯏꯕ ꯋꯥꯏꯌꯦꯕ ꯄꯦꯅꯨꯕꯤꯗꯨ ꯃꯥꯒꯤ ꯆꯩꯇꯦꯛꯇꯨꯅ ꯂꯩꯕꯥꯛꯇꯨ ꯒꯣꯔꯣ ꯒꯣꯔꯣ ꯑꯃꯨꯛ ꯈꯣꯠꯇꯠꯂꯤ ꯌꯥꯏꯃꯅ ꯄꯦꯅꯨꯕꯤꯒꯤ ꯇꯨꯡꯗꯒꯤ ꯌꯥꯝ ꯇꯞꯅ ꯍꯅꯨꯕꯤ ꯄꯦꯅꯨꯕꯤꯗꯨ ꯈꯨꯝꯗꯦ ꯃꯥ ꯃꯔꯣꯏ ꯃꯈꯣꯡꯗꯨꯗ ꯆꯩꯇꯦꯛꯅ ꯀꯟꯅ ꯈꯣꯠꯂꯤ ꯌꯥꯏꯃꯗꯨ ꯄꯦꯅꯨꯕꯤꯒꯤ ꯃꯅꯥꯛꯇ ꯇꯞꯅ ꯐꯝꯂꯒ ꯏꯆꯥꯊꯣꯏ ꯅꯪꯕꯨ ꯅꯨꯄꯥꯒ ꯈꯪꯅꯔꯕꯣ ꯍꯥ ꯄꯦꯅꯨꯕꯤꯅ ꯌꯥꯏꯃꯗ ꯌꯦꯡꯂꯒ ꯀꯩꯅꯣ ꯇꯌꯥꯏ ꯃꯤ ꯃꯔꯣꯏ ꯐꯣꯏꯖꯕꯁꯤꯕꯨ ꯀꯔꯤ ꯅꯪꯒꯤ ꯃꯔꯣꯏꯁꯤꯕꯨ ꯗꯥ ꯅꯤꯡꯇꯝꯕ ꯀꯧꯕ꯭ꯔꯅꯦ ꯀꯩꯅꯣ ꯇꯌꯥꯏ ꯑꯗꯨꯗꯤ
ꯃꯤ ꯏꯁꯩ ꯇꯝꯐꯝꯗ ꯌꯥꯎꯕ ꯏꯕꯨꯡꯅꯤꯅꯦ. ꯑꯣ ꯐꯔꯦ ꯐꯔꯦ. ꯑꯗꯣ ꯏꯆꯜꯁꯦ ꯍꯟꯗꯛꯇꯤ ꯃꯃꯥꯏꯗ ꯎꯔꯤꯡꯒ ꯊꯨꯡꯉꯤꯅꯦ. ꯃꯁꯥꯁꯤ ꯏꯔꯥꯡ ꯑꯃ ꯂꯩꯕꯗꯤ ꯃꯥꯜꯂꯤꯁꯦ. ꯇꯌꯥꯏ ꯁꯤꯗꯤ ꯅꯨꯡꯁꯥ ꯌꯩꯕꯩꯅꯦ. ꯊꯥꯕꯂꯩꯗꯨ ꯃꯇꯣꯝꯇ ꯅꯍꯥꯟ ꯌꯨꯝꯗ ꯂꯥꯛꯂꯝꯕ ꯑꯉꯥꯡꯗꯣ ꯑꯣꯏꯔꯤ ꯖꯥꯠꯂꯥ ꯃꯥꯅ ꯈꯪꯅꯔꯝꯗꯣꯏꯁꯦ. ꯆꯍꯤ ꯐꯥꯎ ꯐꯥꯗ꯭ꯔꯤ ꯏꯔꯥꯡ ꯇꯧꯔꯤꯅꯤꯅꯦ. ꯍꯣꯏꯗ ꯑꯩꯁꯨ ꯆꯍꯤ 13ꯇꯅꯤ ꯃꯄꯥꯗ ꯌꯨꯝ ꯄꯥꯜꯂꯛꯄꯗꯣ. ꯅꯨꯄꯥ ꯃꯆꯥꯗꯨꯁꯨ ꯋꯥꯈꯜ ꯇꯥꯅ ꯁꯨꯏ. ꯁꯤꯟꯐꯝꯁꯨ ꯃꯥꯟꯅꯔꯤꯕꯨ ꯍꯦꯔꯥ ꯀꯣꯏꯅꯒꯦꯒ ꯀꯣꯏꯅꯖꯁꯅꯨꯗ. ꯅꯨꯡꯁꯤꯅꯕ ꯍꯥꯏꯁꯤꯗꯤ ꯊꯤꯡꯉꯒ ꯍꯦꯜꯂꯦ ꯍꯥꯏꯔꯤꯕꯅꯤ. ꯑꯩꯁꯨ ꯕꯖꯤꯅ ꯅꯨꯄꯥꯗꯣ ꯌꯥꯗꯕꯗꯒꯤ ꯊꯨꯡꯅꯍꯧꯗꯕ ꯇꯥꯔꯦ ꯍꯥꯏꯗꯅ ꯄꯤꯔꯨꯛ ꯍꯦꯛꯄ ꯆꯠꯄ ꯁꯥꯔꯒ ꯆꯦꯜꯂꯛꯂꯤꯕꯗꯨꯅꯤ. ꯃꯄꯥꯁꯨ ꯁꯤꯡ ꯆꯟꯕ ꯁꯥꯔꯒ ꯍꯦꯛꯇ ꯂꯥꯛꯂꯤꯕꯅꯤ ꯏꯅꯥꯛꯇ. ꯁꯣꯝꯗ ꯄꯦꯅꯨꯕꯤꯒꯤ ꯃꯕꯨꯡ ꯌꯥꯏꯃꯗꯨ ꯌꯣꯝꯄꯥꯛ ꯑꯃ ꯄꯥꯏꯔꯒ ꯂꯩꯕꯥꯛ ꯇꯧꯅ ꯇꯧꯅ. ꯏꯆꯥꯊꯣꯏ ꯅꯪ ꯏꯔꯥꯡ ꯇꯧꯕ ꯌꯥꯗ꯭ꯔꯤꯀꯣ. ꯑꯉꯥꯡ ꯑꯣꯏꯔꯤꯕꯅꯤꯀꯣ ꯅꯪ. ꯀꯩꯅꯣ ꯇꯌꯥꯏ ꯑꯩ ꯀꯩꯗꯧꯔꯒꯦ? ꯏꯍꯦ ꯑꯃꯨꯛ ꯁꯥꯎꯈ꯭ꯔꯦꯗꯣ. ꯐꯔꯦ ꯐꯔꯦ ꯀꯔꯤꯝ ꯇꯧꯗꯦ. ꯑꯣꯟꯊꯣꯛꯄꯒꯤ ꯂꯛꯅꯖꯔꯨꯕ ꯍꯥꯏꯗꯨꯅꯤ. ꯅꯣꯡꯃ ꯑꯌꯨꯛ ꯑꯃꯅꯤ ꯅꯤꯡꯇꯝꯕꯗꯨ ꯐꯤꯖꯥꯎ ꯑꯃ ꯏꯜꯂꯒ ꯁꯨꯃꯥꯡꯗ ꯅꯨꯡꯁꯥ ꯌꯥꯏꯅ ꯃꯃꯥꯡꯗ ꯏꯁꯩ ꯃꯌꯦꯛ ꯏꯕ ꯆꯦ ꯑꯃ ꯊꯝꯂꯒ ꯃꯁꯥꯗꯨ ꯅꯣꯝꯗꯅ ꯐꯝꯂꯤ. ꯍꯌꯦꯡꯗꯤ ꯍꯥꯏꯔꯒꯦ ꯈꯜꯂꯤ. ꯀꯃꯥꯏ ꯍꯥꯏꯗꯣꯏꯅꯣ? ꯑꯩꯗꯤ ꯅꯨꯄꯤ ꯑꯃꯠꯇꯁꯨ ꯅꯨꯡꯁꯤ ꯍꯥꯏꯈꯤꯗ꯭ꯔꯦ. ꯑꯍꯥꯟꯕ ꯀꯥꯏꯅꯈꯤꯕꯗꯨꯗꯤ ꯃꯥꯅ ꯍꯥꯏꯔꯛꯄꯅꯤ. ꯑꯣ ꯏꯍꯦ ꯇꯟꯖꯥꯁꯤꯗ ꯃꯗꯨꯒꯤ ꯅꯨꯄꯤꯗꯣ ꯑꯃꯨꯛ ꯅꯤꯡꯁꯤꯡꯍꯜꯂꯦꯗꯣ. ꯂꯧꯗ꯭ꯔꯥꯎꯕꯤ ꯃꯥꯟꯕꯤꯗꯣ. ꯑꯁꯨꯛ ꯐꯖꯈ꯭ꯔꯕ ꯐꯥꯎꯒꯗꯨꯒꯤꯁꯨ ꯉꯥꯏꯗꯨ ꯂꯩꯔꯤꯕ. ꯊꯥ ꯑꯃꯗ ꯂꯨꯄꯥ 30,000ꯗꯒꯤꯅ 90 ꯍꯦꯟꯅ ꯁꯦꯟ ꯇꯥꯜꯂꯤꯕ ꯑꯩꯕꯨ ꯂꯥꯏꯔꯔꯦ ꯃꯇꯤꯛ ꯆꯥꯗꯦꯅ ꯊꯥꯗꯣꯛꯂꯒ ꯑꯍꯦꯟꯕ ꯊꯤꯔꯤꯕꯅꯦꯕ. ꯊꯥꯒꯤ ꯂꯨꯄꯥ 8,000 ꯐꯪꯕ ꯅꯨꯄꯥꯗꯨꯗ ꯆꯦꯟꯈ꯭ꯔꯤꯕꯅꯦꯕ. ꯍꯧꯖꯤꯛꯇꯤ ꯐꯖꯔꯝꯕꯅꯤ ꯀꯩꯅꯣ. ꯃꯋꯥꯅꯁꯨ ꯌꯥꯕꯤꯗ ꯃꯄꯥꯝꯅꯁꯨ ꯆꯪꯍꯟꯗ. ꯅꯪꯅ ꯇꯧꯕꯅ ꯅꯪꯅ ꯐꯪꯕꯅꯤ ꯏꯕꯦꯝꯃ ꯂꯧꯗ꯭ꯔꯥꯎꯕꯤ ꯃꯥꯟꯕꯤ. 이해, 응? ꯀꯔꯤꯅꯣ ꯑꯩꯅ ꯉꯥꯡꯂꯤ ꯃꯌꯥꯝꯁꯤꯅ? ꯀꯔꯤ ꯃꯤꯠ ꯈꯨꯌꯦꯡꯅꯣ? ꯑꯩꯈꯣꯏ ꯏꯇꯩꯃꯅ ꯑꯩꯉꯣꯟꯗ ꯌꯦꯡꯂꯤ ꯃꯤꯠ ꯈꯨꯌꯦꯡꯁꯤꯅ? ꯑꯗꯨꯁꯨ ꯁꯨꯃꯥꯡꯋꯥꯏ ꯇꯩꯅ. ꯄꯨꯛꯆꯦꯜꯕꯨ ꯁꯦꯡꯅꯔꯕ ꯃꯃꯜꯁꯨ ꯀꯥꯍꯟꯗꯦ, ꯊꯃꯣꯏꯕꯨꯁꯨ ꯋꯥꯍꯟꯗꯦ ꯍꯥꯏꯕꯗꯨꯅꯤ. ꯅꯤꯡꯇꯝꯕꯅ ꯄꯦꯅꯨꯕꯤꯕꯨ ꯅꯨꯡꯁꯤ ꯐꯣꯡꯗꯣꯛꯄꯗꯨ ꯄꯦꯅꯨꯕꯤꯁꯨ ꯃꯇꯝ ꯃꯥꯡꯍꯟꯗꯅ ꯌꯥꯊꯣꯔꯛꯂꯤ. ꯅꯤꯡꯇꯝꯕꯒ ꯄꯦꯅꯨꯕꯤꯒ ꯅꯨꯡꯁꯤꯅꯔꯕ ꯃꯇꯨꯡ ꯅꯣꯡꯃ ꯌꯥꯔꯦꯜ ꯄꯥꯠꯄꯥꯟꯗ ꯂꯝ ꯀꯣꯏꯕ ꯂꯥꯛꯄꯁꯤꯡꯒꯤ ꯍꯪꯆꯤꯠ ꯂꯥꯡꯐꯝ ꯐꯥꯟꯗꯨꯗ ꯅꯤꯡꯇꯝꯕꯒ ꯄꯦꯅꯨꯕꯤꯒ ꯎꯅꯔꯤ. ꯃꯈꯣꯏ ꯑꯅꯤ ꯅꯨꯡꯁꯤꯅꯔꯕ ꯃꯇꯨꯡ ꯑꯍꯥꯟꯕ ꯎꯅꯕ ꯅꯨꯃꯤꯠꯅꯤ. ꯄꯦꯅꯨꯕꯤꯗꯤ ꯅꯤꯡꯇꯝꯕꯗ ꯏꯀꯥꯏꯕꯒꯨꯝꯅꯁꯨ ꯇꯧꯔꯤ. ꯅꯤꯡꯇꯝꯕꯅ ꯄꯦꯅꯨꯕꯤꯗ, "ꯄꯦꯅꯨ, ꯀꯩꯅꯣ ꯌꯥꯝ ꯏꯀꯥꯏꯔꯕꯣ ꯑꯩꯒ ꯐꯝꯃꯤꯟꯅꯕꯁꯤꯕꯣ?" ꯄꯦꯅꯨꯕꯤꯅ ꯇꯞꯅ, "ꯗꯥ ꯅꯤꯡꯇꯝꯕ, ꯑꯩꯗꯤ ꯑꯉꯥꯡ ꯌꯥꯝ ꯑꯣꯏꯔꯤ, ꯑꯗꯨꯒ ꯁꯨꯃꯥꯏꯅ ꯎꯅꯕꯁꯨ ꯅꯪꯒ ꯑꯍꯥꯟꯕꯅꯤ. ꯉꯁꯤ ꯑꯣꯏꯈ꯭ꯔꯁꯨ ꯃꯊꯪꯗꯒꯤꯗꯤ ꯎꯅꯔꯔꯣꯏꯁꯤꯀꯣ? ꯑꯩꯗꯤ ꯂꯥꯏꯔꯤꯛꯁꯨ ꯇꯝꯂꯤꯕꯅꯤ, ꯑꯗꯨꯒ ꯑꯩꯈꯣꯏ ꯇꯥꯆꯧ ꯇꯌꯥꯏ ꯍꯣꯏꯅꯁꯨ ꯑꯩꯁꯦ ꯅꯨꯄꯥ ꯀꯣꯏꯕ ꯌꯥꯗ꯭ꯔꯤ, ꯂꯥꯏꯔꯤꯛꯇ ꯁꯣꯏꯒꯅꯤ ꯍꯥꯏ. ꯗꯥ ꯅꯤꯡꯇꯝꯕ, ꯅꯨꯄꯤꯒꯤ ꯃꯄꯣꯛꯁꯦ ꯌꯥꯝ ꯂꯨꯏ, ꯈꯣꯡꯐꯝ ꯑꯃ ꯁꯣꯏꯈꯤꯕꯗ ꯂꯩꯈꯥ ꯇꯥꯗꯣꯏꯅꯤ." "ꯄꯦꯅꯨ, ꯑꯩꯗꯤ ꯅꯪꯉꯣꯟꯗ ꯀꯩꯁꯨ ꯍꯥꯏꯗ꯭ꯔꯤꯀꯣ, ꯅꯪꯅ ꯄꯪꯀꯟꯅ ꯈꯟꯖꯤꯜꯂꯦ. ꯗꯥ ꯅꯤꯡꯇꯝꯕ, ꯑꯩꯈꯣꯏꯕꯥꯅꯤ ꯐꯖꯅ ꯅꯨꯡꯁꯤꯅꯁꯤ ꯍꯥꯏꯔꯁꯨ ꯑꯩꯒꯤ ꯑꯦꯛꯖꯥꯝꯁꯦ ꯂꯣꯏꯔꯒ ꯅꯨꯡꯁꯤꯅꯁꯤ, ꯅꯠꯇ꯭ꯔꯗꯤ ꯂꯥꯏꯔꯤꯛꯇ ꯑꯀꯥꯏꯕ ꯂꯥꯛꯀꯗꯣꯏꯅꯤ." ꯅꯤꯡꯇꯝꯕꯅ ꯄꯦꯅꯨꯕꯤꯗ ꯐꯥꯒꯤ ꯇꯧꯁꯤꯜꯂꯤ. "ꯑꯗꯨ ꯑꯣꯏꯔꯒꯅ ꯆꯦꯜꯂꯁꯤꯔꯣ?" "ꯄꯛꯇꯕ ꯋꯥꯗꯣ ꯌꯥꯝ ꯉꯥꯡꯉꯛꯀꯅꯨꯀꯣ. ꯅꯪꯕꯨ ꯂꯨꯍꯣꯡꯅꯕ ꯁꯦꯜꯒ ꯂꯩꯖꯔꯕꯣ?" "ꯐꯥꯒꯤ ꯇꯧꯕꯅꯤꯍꯦ, ꯀꯥꯏꯗꯩꯅꯣ. ꯑꯩ ꯃꯇꯤꯛ ꯆꯥꯕ ꯃꯤꯒ ꯑꯣꯏꯈꯤꯗꯧꯕ ꯌꯥꯝ ꯋꯥꯠꯂꯤꯀꯣ. ꯑꯗꯣ ꯆꯍꯤ ꯀꯌꯥ ꯉꯥꯏꯗꯣꯏꯅꯤ ꯏꯕꯥꯅꯤꯁꯦ?" "ꯑꯗꯨꯔꯣ, ꯆꯍꯤ 10 ꯉꯥꯏꯌꯨ." ꯐꯔꯦ, ꯑꯗꯨꯗꯤ ꯉꯥꯏ ꯇꯥꯕꯅꯤ." ꯃꯣꯏ ꯑꯅꯤꯗꯨ ꯇꯨꯃꯤꯟꯅ ꯑꯃꯨꯛ ꯂꯩꯅꯩ. ꯄꯦꯅꯨꯕꯤꯅ ꯇꯞꯅ ꯑꯃꯨꯛ, "ꯍꯧꯖꯤꯛ ꯑꯩ ꯅꯪꯒꯤ ꯋꯥꯈꯜ ꯌꯥꯝꯅ ꯈꯟꯕ ꯌꯥꯗ꯭ꯔꯤ. ꯑꯩ ꯂꯩꯁꯥꯕꯤ ꯐꯥꯗ꯭ꯔꯤ, ꯃꯇꯝꯁꯨ ꯌꯥꯝ ꯋꯥꯠꯂꯤ. ꯅꯨꯡꯁꯤꯕꯗꯤ ꯑꯗꯨꯝ ꯅꯨꯡꯁꯤꯅꯁꯦ, ꯑꯗꯣ ꯉꯁꯤ ꯎꯅꯩꯁꯤꯗꯒꯤ ꯎꯅꯔꯣꯏꯁꯤꯀꯣ? ꯅꯨꯡꯁꯤꯕꯗꯒꯤ ꯃꯇꯝꯅ ꯍꯦꯟꯅ ꯄꯥꯝꯃꯨꯏ ꯑꯩꯗꯤ, ꯗꯥ ꯅꯤꯡꯇꯝꯕ." ꯅꯤꯡꯇꯝꯕꯗ ꯋꯥ ꯉꯥꯡꯈꯤꯗ꯭ꯔꯤ. ꯃꯃꯥꯏꯁꯨ ꯄꯥꯠꯂꯣꯝꯗ ꯇꯨꯃꯤꯟꯅ ꯑꯣꯜꯂꯒ ꯂꯩꯈ꯭ꯔꯦ. ꯄꯦꯅꯨꯕꯤꯁꯨ ꯃꯥꯅ ꯉꯥꯡꯈ꯭ꯔꯤꯕꯁꯤꯡꯗꯨꯗ ꯑꯀꯥꯏꯕ ꯋꯥꯍꯩ ꯌꯥꯎꯈ꯭ꯔꯕ꯭ꯔꯥ ꯍꯥꯏꯕꯒꯤ ꯄꯥꯈꯠꯆꯕꯁꯨ ꯐꯥꯎꯖꯔꯤ. ꯄꯦꯅꯨꯕꯤꯗꯨ ꯅꯤꯡꯇꯝꯕꯗ ꯄꯥꯈꯠꯆꯅꯁꯨ ꯌꯦꯡꯖꯔꯤ. ꯄꯦꯅꯨꯕꯤꯒ ꯅꯤꯡꯇꯝꯕꯒ ꯅꯨꯡꯁꯤ ꯃꯔꯤ ꯂꯩꯅꯔꯛꯄ ꯊꯥ ꯑꯃ ꯍꯥꯏꯔꯛꯂꯦ. ꯑꯗꯨꯕꯨ ꯅꯤꯡꯇꯝꯕꯗꯤ ꯄꯦꯅꯨꯕꯤꯕꯨ ꯅꯨꯡꯁꯤꯕ ꯍꯦꯃꯟꯕꯅ ꯃꯤꯀꯨꯞ ꯈꯨꯗꯤꯡ ꯃꯥꯒꯤ ꯅꯨꯡꯁꯤꯕꯤ ꯄꯦꯅꯨꯕꯤꯕꯨ ꯅꯤꯡꯁꯤꯡꯂꯤ.
ꯅꯤꯡꯇꯝꯕꯅ ꯄꯦꯅꯨꯕꯤꯕꯨ ꯍꯦꯛ ꯎꯅꯤꯡꯂꯛꯄ ꯃꯤꯀꯨꯞꯇ ꯅꯤꯡꯇꯝꯕꯗꯨ ꯄꯦꯅꯨꯕꯤꯒꯤ ꯃꯌꯨꯝꯒꯤ ꯊꯣꯡꯒꯥꯜ ꯐꯥꯎꯕ ꯑꯍꯤꯡ ꯑꯣꯏꯔꯕꯁꯨ ꯇꯣꯏꯅ ꯆꯠꯂꯤ꯫ ꯃꯗꯨ ꯄꯦꯅꯨꯕꯤꯅꯗꯤ ꯈꯪꯖꯕ ꯅꯠꯇꯦ꯫ ꯆꯥꯕꯗ ꯉꯥꯎꯖꯕ ꯅꯥꯎꯕꯒ ꯆꯤꯡꯈꯩꯒꯗꯨ ꯅꯤꯡꯇꯝꯕꯒ ꯃꯣꯏ ꯑꯍꯨꯝ ꯆꯤꯡꯗꯨ ꯃꯇꯣꯜ ꯑꯃꯗ ꯆꯥꯛ ꯑꯃꯨꯛ ꯆꯥꯅꯔꯤ꯫ ꯃꯣꯏ ꯑꯍꯨꯝꯗꯨ ꯐꯛ ꯑꯃ ꯊꯥꯔꯒ ꯏꯟꯁꯥꯡ ꯈꯔ ꯄꯨꯈꯝꯗ ꯍꯥꯞꯂꯒ ꯀꯣꯏꯅ ꯐꯝꯃꯤꯟꯅꯔꯤ꯫ ꯅꯥꯎꯕꯅ ꯅꯤꯡꯇꯝꯕꯗ, "ꯑꯣ, ꯅꯣꯏ ꯑꯅꯤ ꯅꯍꯥꯟ ꯅꯣꯡꯃ ꯎꯅꯕꯗꯨꯗꯒꯤ ꯎꯅꯁꯦ ꯌꯥꯔꯛꯇ꯭ꯔꯦ ꯍꯥꯏꯕ?" ꯄꯦꯅꯨꯕꯤꯅ, "ꯈꯨꯜꯁꯨ ꯊꯪꯅꯅ ꯂꯩꯔꯤꯕꯅꯤ, ꯏꯅꯛ ꯅꯛꯄꯁꯤꯕꯨ ꯑꯗꯨꯝ ꯎꯅ ꯌꯥꯏ ꯀꯩꯅꯣ, ꯅꯠꯇ꯭ꯔꯣ ꯆꯤꯡꯈꯩ?" ꯆꯤꯡꯈꯩꯅ, "ꯃꯥꯒꯤꯗꯨꯕꯨ ꯅꯤꯡꯇꯝꯕꯁꯦ ꯄꯥꯝꯃꯛꯇ꯭ꯔꯖꯥꯠꯂꯣ? ꯍꯥꯏ ꯏꯇꯥꯎ, ꯃꯇꯤꯛ ꯆꯥꯗꯦ ꯀꯥꯏꯅ." ꯅꯤꯡꯇꯝꯕꯅ, "ꯏꯇꯥꯎ, ꯃꯥ ꯑꯦꯛꯖꯥꯝ ꯂꯩꯕꯒꯤ ꯅꯍꯥꯟ ꯎꯅꯕꯗ ꯑꯦꯛꯖꯥꯝ ꯂꯣꯏꯗ꯭ꯔꯤ ꯐꯥꯎꯕꯗꯤ ꯎꯅꯔꯣꯏꯁꯦꯅ ꯍꯥꯏꯔꯛꯏ. ꯑꯗꯨꯒꯤ ꯑꯩ ꯃꯉꯣꯟꯗ ꯌꯦꯠꯇꯕꯅꯤ." ꯅꯥꯎꯕꯅ, "ꯏꯇꯥꯎ, ꯋꯥꯔꯁꯨ ꯃꯇꯝ ꯈꯔꯗꯤ ꯈꯥꯡꯉꯨ ꯀꯩꯗꯧꯒꯦ, ꯑꯦꯛꯖꯥꯝꯁꯨ ꯀꯨꯏꯗ꯭ꯔꯦ." ꯅꯤꯡꯇꯝꯕꯒꯤ ꯃꯤꯠꯇ ꯄꯤꯔꯥ ꯆꯦꯟꯕꯗꯨ ꯅꯥꯎꯕꯒ ꯆꯤꯡꯈꯩꯒꯅ ꯎꯏ꯫ ꯅꯤꯡꯇꯝꯕꯅ, "ꯏꯇꯥꯎ, ꯑꯩ ꯌꯥꯝ ꯋꯥꯏ. ꯑꯩ ꯃꯥ ꯌꯥꯝ ꯅꯨꯡꯁꯤ. ꯑꯩꯒꯤ ꯊꯃꯣꯏꯅ ꯈ꯭ꯋꯥꯏꯗꯒꯤ ꯈꯣꯏꯗꯥꯖꯕꯤꯗꯣ ꯃꯥꯅꯦ. ꯑꯩꯁꯨ ꯃꯥꯅ ꯍꯥꯏꯔꯤꯕꯗꯣ ꯋꯥꯈꯜ ꯇꯥꯏ. ꯑꯗꯣ ꯃꯥ ꯌꯥꯝ ꯅꯨꯡꯁꯤꯕꯒꯤ ꯋꯥꯖꯕꯅꯤ." ꯁꯣꯝꯗ ꯄꯦꯅꯨꯕꯤꯗꯨ ꯅꯨꯃꯤꯗꯥꯡ ꯂꯥꯏꯔꯤꯛ ꯄꯥꯅ "ꯂꯥꯏꯔꯤꯛꯁꯤꯕꯨ ꯀꯅꯥꯅ ꯄꯨꯊꯣꯛꯑꯝꯃꯤꯅꯣꯕ? ꯂꯥꯏꯔꯤꯛ ꯄꯥꯕꯒ ꯑꯝꯇ ꯆꯪꯗ꯭ꯔꯦ. ꯑꯦꯛꯖꯥꯝ ꯃꯌꯥꯁꯤꯗ ꯑꯩꯁꯨ ꯃꯥꯒ ꯀꯣꯛ ꯍꯦꯛ ꯊꯦꯡꯅꯁꯤꯜꯂꯣꯏ. ꯃꯤꯅ ꯍꯥꯟꯈꯤꯗ꯭ꯔꯅ ꯑꯩꯁꯨ ꯄꯥꯈꯠꯄꯒꯤ ꯑꯃꯨꯛꯁꯨ ꯀꯣꯏꯅꯔꯨꯔꯦ. ꯍꯥꯏꯗꯤ ꯃꯥꯒꯨꯝꯕ ꯅꯤꯁꯥ ꯆꯥꯗꯕ, ꯃꯁꯛ ꯐꯖꯕ, ꯁꯤꯟꯐꯝ ꯃꯥꯟꯅꯕ, ꯑꯩꯕꯨ ꯊꯧꯅꯥ ꯍꯥꯞꯄꯤꯒꯗꯕ ꯅꯨꯄꯥꯗꯤ ꯑꯃꯨꯛ ꯊꯦꯡꯅꯔꯛꯀꯅꯤ, ꯇꯝꯕ ꯉꯝꯕ ꯅꯠꯇꯦꯕ." ꯄꯦꯅꯨꯕꯤꯗꯨ ꯐꯝꯅ ꯃꯀꯣꯛꯇꯨ ꯒꯣꯔꯣ ꯒꯣꯔꯣ ꯑꯃꯨꯛ ꯍꯣꯠꯂꯤ꯫ "ꯑꯁ, ꯃꯄꯥꯟꯗ ꯉꯥꯏꯍꯥꯛ ꯐꯝꯃꯨꯒꯦꯗ." ꯄꯦꯅꯨꯕꯤꯅ ꯃꯄꯥꯜꯗ ꯐꯝꯂꯛꯂꯤꯕꯁꯤ ꯐꯅ ꯀꯨꯏꯔꯦ꯫ ꯃꯥꯡꯗ ꯊꯥꯁꯤꯔꯝꯗꯥꯏꯒꯤ ꯊꯣꯛꯂꯤꯕ ꯊꯥꯖꯗꯨꯗ ꯌꯦꯡꯂꯒ ꯄꯦꯅꯨꯕꯤꯗꯨ ꯃꯤꯠꯇꯒꯤ ꯄꯤ ꯇꯞ ꯇꯞ ꯇꯥꯔꯤ꯫ "ꯗꯥ ꯅꯤꯡꯇꯝꯕ, ꯑꯩ ꯅꯪ ꯌꯥꯝ ꯎꯅꯤꯡꯉꯤ. ꯑꯍꯤꯡꯁꯨ ꯑꯣꯏꯖꯁꯅꯨ. ꯅꯪ ꯏꯅꯥꯛꯇ ꯑꯃꯨꯛꯇꯪ ꯂꯥꯛꯑꯣ. ꯑꯩ ꯅꯪ ꯌꯥꯝ ꯎꯅꯤꯡꯉꯤ. ꯃꯄꯣꯛꯁꯤꯗ ꯅꯪꯃꯨꯛ ꯅꯨꯡꯁꯤꯕ ꯂꯩꯔꯔꯣꯏ. ꯅꯪꯗꯤ ꯑꯩꯅ ꯎꯅꯔꯔꯣꯏꯁꯦ ꯍꯥꯏꯌꯦꯅ ꯁꯨꯛꯂꯥꯛꯁꯨ ꯂꯥꯛꯇꯦ. ꯅꯪꯅꯕꯨ ꯐꯠꯇꯦ." ꯉꯁꯤꯒꯤ ꯅꯨꯃꯤꯗꯥꯡ ꯑꯁꯤꯁꯨ ꯌꯥꯝꯅ ꯅꯨꯡꯁꯤꯕ ꯅꯨꯃꯤꯗꯥꯡ ꯑꯃꯅꯤ ꯍꯥꯏꯕꯗꯨꯅꯤ꯫ ꯅꯤꯡꯇꯝꯕꯗꯨ ꯄꯦꯅꯨꯕꯤꯒꯤ ꯊꯣꯡꯒꯥꯜꯒꯤ ꯀꯣꯟꯊꯣꯡ ꯃꯔꯨꯝꯗ ꯂꯦꯞꯂꯒ ꯄꯦꯅꯨꯕꯤꯅ ꯃꯥꯡꯒꯣꯜꯗ ꯐꯝꯂꯤꯕꯗꯨ ꯂꯣꯟꯅ ꯌꯦꯡꯖꯔꯤ꯫ ꯅꯤꯡꯇꯝꯕꯁꯨ ꯄꯦꯅꯨꯕꯤꯅ ꯀꯞꯄꯗ ꯎꯔꯒ ꯄꯦꯔꯤ ꯄꯦꯔꯤ, "ꯄꯦꯅꯨ, ꯅꯪ ꯑꯩꯕꯨ ꯑꯃꯨꯛꯇꯪ ꯎ. ꯑꯩ ꯅꯣꯏ ꯊꯣꯡꯒꯥꯜꯗ ꯂꯦꯞꯄꯤ. ꯑꯩ ꯅꯪ ꯌꯥꯝ ꯅꯨꯡꯁꯤ. ꯑꯩꯈꯣꯏꯕꯥꯅꯤ ꯑꯃꯨꯛꯇꯪꯒ ꯎꯅꯁꯤ." ꯅꯤꯡꯇꯝꯕꯗꯨ ꯃꯔꯨꯝꯗ ꯂꯦꯞꯂꯝꯕꯗꯒꯤ ꯃꯩꯉꯥꯜꯗ ꯊꯣꯛꯂꯛꯏ꯫ ꯄꯦꯅꯨꯕꯤꯁꯨ ꯅꯤꯡꯇꯝꯕꯅ ꯊꯣꯡꯒꯥꯜꯗ ꯀꯞꯂꯒ ꯂꯦꯞꯂꯤꯕꯗꯨ ꯎꯔ ꯃꯥꯜꯂꯤ꯫ "ꯀꯩꯅꯣ, ꯗꯥ ꯅꯤꯡꯇꯝꯕ ꯅꯠꯇ꯭ꯔꯣ ꯑꯥꯗ ꯂꯦꯞꯄꯤꯁꯦ? ꯃꯥꯗꯤ ꯅꯨꯃꯤꯗꯥꯡꯁꯤꯗ ꯀꯩꯗꯧꯕ ꯂꯥꯛꯏꯕ? ꯑꯩꯈꯣꯏ ꯇꯥꯆꯧꯒ ꯇꯌꯥꯏꯒꯅ ꯎꯔꯗꯤ ꯆꯩꯕꯤꯔꯅꯤ." ꯄꯦꯅꯨꯕꯤꯗꯨ ꯅꯤꯡꯇꯝꯕꯒꯤ ꯃꯅꯥꯛꯇ ꯇꯞꯅ ꯊꯣꯛꯂꯛꯏ, ꯑꯗꯨꯒ ꯀꯣꯟꯊꯣꯡ ꯋꯥꯡꯃꯗ ꯂꯦꯞꯅꯔꯤ꯫ ꯅꯤꯡꯇꯝꯕꯗꯨ ꯃꯈꯨꯠꯇ ꯄꯣꯠ ꯑꯃꯁꯨ ꯌꯥꯜꯂꯤ꯫ ꯅꯤꯡꯇꯝꯕꯅ ꯄꯦꯅꯨꯕꯤꯗ "ꯄꯤ" ꯍꯥꯏꯅ ꯁꯝꯖꯤꯜꯂꯒ ꯑꯃꯨꯛꯁꯨ ꯅꯨꯡꯁꯤꯅ ꯀꯧꯖꯩ꯫ "ꯄꯤ, ꯁꯤ ꯅꯪꯅ ꯑꯦꯛꯖꯥꯝ ꯊꯥꯕꯒꯤ ꯑꯥꯗ ꯂꯩꯕꯗ ꯁꯤꯁꯦ ꯄꯨꯎꯀꯣ. ꯁꯤꯁꯦ ꯂꯥꯏꯗ ꯀꯠꯄ ꯐꯤꯅꯤ. ꯅꯪꯅ ꯑꯥꯗ ꯂꯩꯕꯀꯥꯟ ꯅꯪꯒꯤ ꯃꯅꯥꯛꯇ ꯑꯗꯨꯝ ꯊꯝꯃꯨꯀꯣ. ꯐꯤꯁꯤꯅ ꯑꯩꯅꯤ ꯈꯜꯂꯨꯀꯣ. ꯑꯗꯨꯒ ꯅꯪꯕꯨ ꯑꯩꯅ ꯃꯇꯝ ꯄꯨꯝꯕꯗ ꯃꯤꯀꯨꯞ ꯈꯨꯗꯤꯡ ꯉꯥꯛ ꯁꯦꯜꯂꯤ ꯈꯜꯂꯨꯀꯣ. ꯆꯣꯛꯊꯕ ꯂꯩꯒꯅꯨꯀꯣ. ꯃꯤꯊꯣꯏ ꯃꯤꯍꯦꯜꯂꯛꯄ ꯎꯌꯨꯀꯣ. ꯑꯩꯒꯤ ꯄꯦꯅꯨ ꯀꯣ." ꯄꯦꯅꯨꯕꯤꯗꯨ ꯅꯤꯡꯇꯝꯕꯅ ꯄꯨꯔꯛꯂꯤꯕ ꯅꯨꯡꯁꯤ ꯈꯨꯗꯣꯜ ꯐꯤꯗꯨ ꯄꯥꯏꯔꯒ ꯃꯄꯤ ꯇꯞ ꯇꯞ ꯇꯥꯅ ꯍꯤꯛ ꯍꯤꯛ ꯀꯞꯂꯛꯏ꯫ "ꯗꯥ ꯅꯤꯡꯇꯝꯕ, ꯑꯩ ꯅꯪ ꯌꯥꯝ ꯅꯨꯡꯁꯤ. ꯑꯩꯈꯣꯏꯕꯥꯅꯤꯅ ꯋꯥꯔꯤꯁꯦ ꯀꯩꯒꯤꯅꯣ ꯈꯪꯕ꯭ꯔꯥ? ꯊꯃꯣꯏ ꯄꯨꯛꯆꯦꯜ ꯌꯥꯝꯅ ꯁꯦꯡꯕꯒꯤꯅꯤ. ꯑꯩꯁꯨ ꯅꯪ ꯌꯥꯝ ꯅꯨꯡꯁꯤ. ꯂꯥꯏꯔꯤꯛ ꯄꯥꯕꯁꯨ ꯌꯥꯗꯦ. ꯅꯪ ꯍꯦꯛꯇ ꯎꯅꯤꯡꯉꯛꯏ. ꯑꯩꯅ ꯌꯥꯝꯅ ꯀꯤꯕꯗꯤ ꯑꯩꯗꯤ ꯑꯉꯥꯡ ꯑꯣꯏꯕꯅꯤꯅ ꯌꯨꯝꯒꯤ ꯃꯤꯅ ꯏꯕꯥꯅꯤꯒꯤ ꯃꯔꯤꯁꯦ ꯈꯪꯂꯕꯗꯤ ꯀꯔꯤ ꯑꯣꯏꯒꯅꯤ ꯈꯟꯕꯒꯤꯅꯤ. ꯑꯩꯈꯣꯏ ꯇꯥꯆꯧꯗꯤ ꯖꯥꯠ ꯌꯥꯝꯅ ꯊꯤꯌꯦꯕ." "ꯄꯤ, ꯅꯪꯗꯤ ꯌꯥꯝ ꯀꯤꯒꯜꯂꯤ. ꯅꯪꯅ ꯑꯩꯅ ꯋꯥꯈꯜ ꯇꯥꯔꯒ ꯂꯣꯏꯔꯦ. ꯅꯪꯒꯤ ꯋꯥꯈꯜꯗ ꯏꯕꯥꯅꯤ ꯅꯨꯡꯁꯤꯅꯕꯁꯦ ꯑꯆꯧꯕ ꯂꯥꯟꯐꯝ ꯑꯃ ꯃꯥꯌꯣꯛꯅꯕꯒꯨꯝ ꯈꯜꯂꯤ ꯅꯇꯣꯝꯇ. ꯄꯦꯅꯨ, ꯑꯩ ꯆꯠꯂꯒꯦꯀꯣ. ꯑꯗꯣ ꯅꯪ ꯑꯥꯗ ꯆꯠꯂꯝꯗꯥꯏ ꯏꯕꯥꯅꯤ ꯑꯃꯨꯛꯇꯪ ꯎꯅꯁꯤꯀꯣ. ꯅꯪ ꯌꯥꯕ꯭ꯔꯣ ꯄꯤ?" "ꯎꯅꯁꯤ. ꯑꯩ ꯍꯥꯏꯔꯛꯀꯦ." ꯅꯤꯡꯇꯝꯕꯗꯨ ꯉꯥꯏꯍꯥꯛ ꯇꯨꯃꯤꯟꯅ ꯂꯩ꯫ ꯄꯦꯅꯨꯕꯤꯅ,
ꯀꯩꯗꯧꯔꯒꯦ ꯅꯤꯡꯇꯝꯕ? ꯄꯤ, ꯅꯪꯅ ꯆꯠꯂꯝꯗꯥꯏ ꯅꯪꯒꯤ ꯈꯨꯗꯣꯜ ꯑꯃꯠꯇ ꯑꯩꯒꯤ ꯄꯤꯔꯝꯃꯣ. ꯅꯪꯒꯤ ꯈꯨꯗꯣꯜꯗꯨꯅ ꯅꯪꯅꯤ ꯈꯟꯅ ꯏꯅꯥꯛꯇ ꯊꯝꯒꯦ. ꯄꯦꯅꯨꯕꯤꯗꯨ ꯃꯄꯤ ꯇꯩꯊꯣꯛꯂꯒ, ꯍꯣꯏ, ꯑꯩꯅ ꯁꯥꯕ ꯂꯩ ꯑꯉꯧꯕ ꯑꯃ ꯄꯤꯔꯝꯗꯣꯏꯅꯤ. ꯑꯗꯣ ꯑꯩꯁꯦ ꯅꯅꯥꯛꯇꯒꯤ ꯄꯨꯟꯁꯤ ꯆꯨꯞꯄ ꯆꯠꯈ꯭ꯔꯗꯧꯕꯗꯨ ꯃꯉꯥꯏ. ꯅꯪꯀꯣ, ꯍꯌꯦꯡꯅꯤ ꯄꯦꯅꯨꯕꯤꯅ ꯑꯦꯛꯖꯥꯝ ꯊꯥꯕꯒꯤ ꯆꯠꯈꯤꯒꯗꯕꯁꯤ. ꯑꯗꯨꯒ ꯉꯁꯤ ꯑꯁꯤꯅ ꯅꯤꯡꯇꯝꯕꯒ ꯄꯦꯅꯨꯕꯤꯒ ꯎꯅꯁꯤ ꯍꯥꯏꯅ ꯄꯦꯅꯨꯕꯤꯅ ꯅꯤꯡꯇꯝꯕꯗ ꯌꯥꯝ ꯊꯥꯖꯕ ꯑꯃꯒ ꯂꯣꯏꯅꯅ ꯊꯥꯔꯛꯄ ꯅꯤꯡꯇꯝꯕꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯑꯇꯥꯡꯕ ꯃꯇꯝꯅꯤ. ꯃꯈꯣꯏ ꯑꯅꯤ ꯎꯅꯁꯤ ꯍꯥꯏꯅ ꯍꯥꯏꯅꯈꯤꯕ ꯃꯇꯝ ꯑꯗꯨꯗꯅꯤ ꯅꯤꯡꯇꯝꯕꯅ ꯑꯌꯨꯛꯇꯒꯤ ꯄꯦꯅꯨꯕꯤꯕꯨ ꯈꯧꯔꯥꯡꯅ ꯉꯥꯏꯔꯛꯂꯤꯕꯁꯤ. ꯅꯤꯡꯇꯝꯕꯗꯨ ꯄꯦꯅꯨꯕꯤꯅ ꯂꯥꯛꯀꯗꯧ ꯃꯥꯏꯀꯩ ꯑꯗꯨ ꯃꯤꯀꯨꯞ ꯈꯨꯗꯤꯡ ꯌꯦꯡꯂꯤ. ꯑꯗꯨꯒ ꯃꯐꯤꯗꯨ ꯑꯃꯨꯛꯁꯨ ꯁꯦꯝꯂꯤ. ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯅꯤ. ꯅꯤꯡꯇꯝꯕꯗꯨ ꯐꯝꯂꯝꯕꯗꯒꯤ ꯇꯞꯅ ꯍꯧꯒꯠꯂꯛꯂꯒ, ꯑꯩꯒꯤꯗꯃꯛ ꯃꯤꯀꯨꯞ ꯑꯃ ꯐꯥꯎꯕ ꯀꯥꯏꯊꯣꯛꯄꯗ ꯅꯪ ꯁꯪꯗ꯭ꯔꯕ? ꯑꯔꯥꯞꯄ ꯃꯐꯝꯁꯨ ꯅꯠꯇꯦ. ꯅꯪꯒꯤ ꯃꯇꯝꯅ ꯍꯦꯟꯅ ꯂꯨꯔꯕ꯭ꯔꯥ ꯉꯁꯤꯗꯤ ꯑꯩꯉꯣꯟꯗꯒꯤ? ꯑꯩꯁꯤꯕꯨ ꯅꯪꯉꯣꯟꯗ ꯀꯌꯥ ꯌꯥꯝꯅ ꯌꯦꯠꯂꯕꯒꯤ ꯄꯤ? ꯐꯔꯦ, ꯌꯦꯠꯂꯝꯒꯗꯕꯁꯨ ꯃꯥꯜꯂꯦ. ꯑꯩꯗꯤ ꯅꯪꯉꯣꯟꯗ ꯌꯥꯝꯅ. ꯍꯦ ꯊꯝꯃꯣꯏ, ꯅꯪꯁꯨ ꯃꯥꯕꯨ ꯅꯨꯡꯁꯤꯕꯁꯦ ꯌꯥꯝꯅ ꯍꯦꯜꯂꯦ. ꯑꯩꯅ ꯅꯨꯡꯁꯤꯔꯒ ꯑꯩꯇ ꯅꯪ ꯋꯥꯖꯍꯜꯂꯦ. ꯑꯩꯒꯤ ꯊꯝꯃꯣꯏꯅ ꯅꯨꯡꯁꯤꯕ ꯍꯦꯟꯖꯤꯜꯂꯤꯕ ꯃꯈꯩ ꯃꯥꯒꯤ ꯊꯝꯃꯣꯏꯗꯤ ꯅꯥꯎꯆꯥꯎꯕ ꯑꯗꯨꯝ ꯍꯦꯟꯈꯤꯅꯤ. ꯃꯥ ꯂꯥꯛꯂꯔꯣꯏ. ꯃꯝꯁꯨ ꯌꯥꯝ ꯃꯝꯃꯦ. ꯅꯤꯡꯇꯝꯕꯗꯨ ꯑꯃꯝꯕꯗꯨꯗ ꯃꯤꯠꯇꯒꯤ ꯇꯥꯔꯤꯕ ꯄꯤꯗꯨ ꯇꯩꯊꯣꯛꯂꯒ ꯇꯞꯅ ꯍꯟꯈ꯭ꯔꯦ. ꯊꯥ 4 ꯍꯥꯏꯔꯛꯂꯦ. ꯄꯦꯅꯨꯕꯤꯅ ꯑꯦꯛꯖꯥꯝ ꯂꯣꯏꯔꯒ ꯃꯌꯨꯝꯗ ꯂꯩꯔꯕ ꯐꯥꯎꯕ ꯅꯤꯡꯇꯝꯕꯒꯤ ꯃꯁꯛ ꯐꯥꯎꯕ ꯎꯈꯤꯗ꯭ꯔꯦ. ꯃꯥꯒꯤ ꯃꯅꯥꯛꯇꯁꯨ ꯂꯥꯛꯈꯤꯗ꯭ꯔꯦ. ꯏꯁꯩ ꯇꯝꯐꯝ ꯑꯣꯖꯥ ꯕꯣꯀꯨꯜꯒꯤ ꯃꯅꯥꯛꯇꯁꯨ ꯂꯥꯛꯈꯤꯗ꯭ꯔꯦ ꯍꯥꯏꯕꯒꯤ ꯄꯥꯎꯁꯨ ꯇꯥꯔꯛꯏ. ꯍꯧꯈ꯭ꯔꯕ ꯊꯧꯗꯣꯛꯇꯨꯒꯤ ꯃꯇꯨꯡꯅꯤ ꯉꯁꯤ ꯄꯦꯅꯨꯕꯤꯅ ꯂꯝꯄꯥꯛ ꯑꯗꯨꯒꯤ ꯃꯌꯥꯏꯗ ꯅꯤꯡꯇꯝꯕꯕꯨ ꯅꯤꯡꯁꯤꯡꯗꯨꯅ ꯀꯞꯂꯤꯕꯁꯤ. ꯄꯦꯅꯨꯕꯤꯗꯨ ꯐꯝꯂꯝꯕꯗꯒꯤ ꯇꯞꯅ ꯍꯧꯒꯠꯂꯛꯂꯒ, ꯃꯥꯕꯨ ꯑꯩꯉꯣꯟꯗ ꯀꯌꯥꯝ ꯌꯦꯠꯈꯤꯕꯒꯦ? ꯃꯥꯕꯨ ꯑꯩꯉꯣꯟꯗ ꯀꯌꯥꯝ ꯋꯥꯔꯧꯈ꯭ꯔꯕꯖꯥꯠꯅꯣ? ꯋꯥꯔꯧꯐꯝ ꯊꯣꯛꯄꯗꯤ ꯋꯥꯔꯧꯁꯅꯨ. ꯑꯩ ꯀꯩꯁꯨ ꯁꯥꯎꯗꯤ. ꯃꯤꯅꯣꯛ ꯑꯃꯅ, ꯋꯥꯍꯩ ꯑꯃꯅ, ꯃꯤꯀꯨꯞ ꯑꯃꯗ ꯅꯨꯡꯁꯤꯕ ꯅꯪꯒꯤ ꯊꯃꯣꯏ ꯈꯨꯗꯨꯝ ꯆꯟꯈꯤꯕꯗꯣ. ꯋꯥꯍꯩ ꯑꯃꯒꯤ ꯃꯃꯜ, ꯃꯤꯀꯨꯞ ꯑꯃꯒꯤ ꯃꯃꯜ ꯑꯩ ꯉꯁꯤꯗꯤ ꯈꯪꯂꯦ ꯅꯤꯡꯇꯝꯕ. ꯅꯪꯅꯇ ꯑꯩꯒꯤ ꯃꯇꯝ ꯀꯥꯏꯊꯣꯛꯄꯤꯈꯤꯕꯅꯤ. ꯑꯩꯗꯤ ꯑꯉꯥꯡꯅꯤ, ꯋꯥꯈꯜ ꯃꯄꯨꯡ ꯐꯥꯗꯕꯤꯅꯤ. ꯅꯪꯒꯤ ꯅꯨꯡꯁꯤꯕ ꯈꯪꯗꯕꯅꯤ. ꯑꯩ ꯉꯁꯤꯗꯤ ꯃꯇꯝꯅ ꯂꯨꯗꯤ. ꯅꯪꯅ ꯍꯦꯟꯅ ꯂꯨꯏ. ꯅꯪꯅ ꯍꯦꯟꯅ ꯂꯨꯔꯦ. ꯑꯩꯉꯣꯟꯗ ꯉꯁꯤꯗꯤ ꯅꯪꯅ ꯍꯦꯟꯅ ꯂꯨꯔꯦ. ꯅꯪꯕꯨ ꯌꯥꯝꯅ ꯅꯨꯡꯁꯤꯌꯦ. ꯑꯩ ꯅꯪꯕꯨ ꯌꯥꯝꯅ ꯅꯨꯡꯁꯤꯌꯦ. ꯊꯃꯣꯏ ꯁꯣꯛꯅ ꯅꯨꯡꯁꯤꯕ ꯑꯌꯨꯛ ꯍꯥꯏꯕꯗꯨꯅꯤ. ꯄꯦꯅꯨꯕꯤꯒꯤ ꯆꯤꯟꯕꯥꯜꯗ ꯅꯤꯡꯇꯝꯕꯕꯨ ꯁꯣꯟꯗꯨꯅ ꯀꯞꯂꯤꯕꯗꯨ ꯅꯤꯡꯇꯝꯕꯁꯨ ꯂꯥꯞꯅ ꯎꯅ ꯇꯥꯔꯤ. ꯅꯤꯡꯇꯝꯕꯒꯤ ꯇꯨꯡꯗ ꯂꯦꯞꯂꯤꯕ ꯅꯥꯎꯕꯒ ꯆꯤꯡꯈꯩꯒꯅ ꯅꯤꯡꯇꯝꯕꯗ, ꯅꯥꯎꯕꯅ, ꯏꯇꯥꯎ ꯆꯪꯉꯨ, ꯀꯩꯗꯧꯔꯒꯦ? ꯏꯇꯥꯎ, ꯑꯩ ꯏꯀꯥꯏ. ꯃꯥ ꯑꯩ ꯅꯨꯡꯁꯤꯔꯝꯃꯣꯏ. ꯆꯤꯡꯈꯩꯅ, ꯀꯔꯤꯕ? ꯃꯥꯅ ꯉꯔꯥꯡꯗꯒꯤ ꯑꯍꯤꯡ ꯆꯨꯞꯄ ꯅꯪꯒꯤꯗꯃꯛ ꯃꯐꯝꯁꯤꯗ ꯂꯩꯔꯤ. ꯑꯗꯨꯒ ꯍꯧꯖꯤꯛꯅ ꯑꯃꯨꯛ ꯄꯦꯅꯨꯕꯤꯅ ꯈꯨꯜ ꯑꯅꯤꯒꯤ ꯀꯔꯛꯇ ꯂꯩꯔꯤꯕ ꯂꯝꯄꯥꯛꯁꯤ ꯂꯥꯛꯂꯤꯕꯁꯦ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤꯅꯤ. ꯍꯧꯖꯤꯛꯅ ꯅꯪ ꯑꯃꯨꯛ ꯀꯧꯔ ꯀꯞꯄꯤꯁꯤꯕꯨ, ꯅꯪ ꯁꯤꯕꯨ ꯃꯥꯅ ꯅꯨꯡꯁꯤꯔꯝꯃꯣꯏꯕ? ꯑꯗꯨ ꯑꯣꯏꯇꯥꯔꯗꯤ ꯅꯪ ꯑꯩꯈꯣꯏꯕꯥꯅꯤꯅ ꯅꯪꯒꯤ ꯄꯤꯒꯤ ꯃꯅꯥꯛꯇ ꯆꯤꯡꯅ ꯄꯨꯁꯤꯟ ꯇꯥꯔꯦ. ꯅꯥꯎꯕꯒ ꯆꯤꯡꯈꯩꯒꯅ ꯅꯤꯡꯇꯝꯕꯗꯨ ꯄꯦꯅꯨꯕꯤꯒꯤ ꯃꯅꯥꯛꯇ ꯆꯞꯄꯒ ꯄꯨꯁꯤꯜꯂꯛꯄꯗꯨ ꯄꯦꯅꯨꯕꯤꯁꯨ ꯃꯣꯏ ꯑꯍꯨꯝꯗ ꯂꯥꯞꯅ ꯃꯈꯣꯜ ꯇꯥꯕꯗꯒꯤ ꯂꯩꯊꯣꯔꯛꯏ. ꯄꯦꯅꯨꯕꯤꯗꯨ ꯃꯕꯨꯛꯅꯤꯡ ꯌꯥꯝ ꯋꯥꯔꯧꯅ ꯅꯤꯡꯇꯝꯕꯗ ꯌꯦꯡꯂꯒ ꯍꯤꯛ ꯑꯃꯨꯛ ꯀꯞꯂꯛꯏ. ꯅꯤꯡꯇꯝꯕꯗꯨ ꯅꯥꯎꯕꯒ ꯆꯤꯡꯈꯩꯒꯅ ꯄꯦꯅꯨꯕꯤꯒꯤ ꯃꯅꯥꯛꯇ ꯂꯦꯞꯍꯜꯂꯤ. ꯅꯤꯡꯇꯝꯕꯗꯨ ꯄꯦꯅꯨꯕꯤꯗ ꯌꯥꯝ ꯃꯕꯨꯛꯅꯤꯡ ꯅꯨꯡꯁꯤꯕ ꯑꯃꯒ ꯂꯣꯏꯅꯅ ꯏꯀꯥꯏꯅ ꯇꯨꯃꯤꯟꯅ ꯂꯦꯞꯂꯤ. ꯃꯃꯥꯏꯗꯨꯁꯨ ꯑꯉꯥꯡ ꯃꯆꯥꯗꯧꯅ ꯏꯄꯣꯝ ꯄꯣꯝꯅ ꯂꯩꯔꯤ. ꯅꯥꯎꯕꯅ, ꯏꯕꯦꯝꯃ, ꯅꯪꯅ ꯑꯌꯨꯛ ꯅꯨꯃꯤꯠ ꯊꯣꯛꯇ꯭ꯔꯤꯉꯩꯗꯒꯤ ꯐꯝꯂꯒ ꯂꯩꯕꯗꯣ ꯆꯤꯡꯈꯩꯒ ꯏꯕꯥꯅꯤ ꯂꯝꯖꯦꯟ ꯆꯦꯜꯂꯛꯄꯗ ꯎꯕꯅꯤ. ꯑꯗꯨꯗꯒꯤ ꯁꯦ ꯃꯥꯏꯁꯣꯟꯕꯁꯦ ꯅꯪꯒꯤ ꯅꯅꯥꯛꯇ ꯆꯤꯡꯅ ꯄꯨꯔꯛꯏꯅꯤ. ꯄꯦꯅꯨꯕꯤꯗꯨ ꯅꯤꯡꯇꯝꯕꯒꯤ ꯃꯅꯥꯛꯇ ꯆꯪꯂꯛꯏ. ꯑꯗꯨꯒ ꯅꯤꯡꯇꯝꯕꯗ ꯌꯦꯡꯂꯒ, ꯗꯥ, ꯑꯩ ꯉꯁꯤꯗꯤ ꯅꯪꯉꯣꯟꯗꯒꯤ ꯃꯇꯝ ꯃꯥꯅ ꯍꯦꯟꯅ ꯂꯨꯝꯅ ꯂꯧꯔꯔꯣꯏ. ꯂꯥꯏꯔꯤꯛꯁꯨ ꯍꯣꯠꯅꯒꯦ, ꯅꯪꯒꯤ ꯃꯇꯝꯁꯨ ꯀꯥꯏꯊꯣꯛꯀꯦ. ꯅꯪꯗꯤ ꯑꯩꯒꯤꯗꯃꯛ ꯃꯇꯝ ꯑꯗꯨꯝ ꯂꯩꯈꯤꯀꯣ.
ꯅꯪꯅ ꯏꯐꯝꯗꯒꯤ ꯂꯥꯞꯈ꯭ꯔꯕ ꯃꯇꯨꯡ ꯅꯪꯒꯤ ꯊꯃꯣꯏꯒꯤ ꯃꯃꯜ ꯈꯪꯂꯛꯏ꯫ ꯑꯩ ꯅꯪ ꯎꯗꯕꯗ ꯑꯉꯥꯎꯕꯤ ꯑꯣꯏꯌꯦ ꯗꯥ ꯅꯤꯡꯇꯝꯕ, ꯑꯩ ꯑꯉꯥꯎꯕꯤ ꯑꯣꯏꯌꯦ꯫ ꯅꯤꯡꯇꯝꯕꯅ ꯇꯞꯅ, ꯕꯤ, ꯅꯪꯒꯤ ꯑꯦꯛꯖꯥꯝꯗꯤ ꯀꯃꯥꯏꯅ ꯇꯧꯈ꯭ꯔꯒꯦ? ꯗꯥ, ꯃꯐꯝꯁꯤꯗ ꯂꯥꯏꯔꯤꯛꯀꯤ ꯋꯥ ꯍꯪꯂꯛꯀꯅꯨ, ꯑꯩ ꯅꯪ ꯌꯥꯝ ꯅꯨꯡꯁꯤꯌꯦ꯫ ꯄꯦꯅꯨꯕꯤꯗꯨ ꯅꯤꯡꯇꯝꯕꯗ ꯅꯨꯡꯁꯤꯅ ꯀꯣꯜꯂꯤ꯫ ꯅꯤꯡꯇꯝꯕꯁꯨ ꯃꯈꯣꯜ ꯊꯣꯛꯇꯅ ꯇꯥꯔꯛꯂꯤꯕ ꯃꯥꯒꯤ ꯃꯤꯠꯀꯤ ꯄꯤ ꯑꯅꯤꯗꯨꯅ ꯄꯦꯅꯨꯕꯤꯒꯤ ꯂꯦꯡꯖꯨꯝꯗꯨꯗ ꯇꯞ ꯇꯞ ꯇꯥꯔꯤ꯫ ꯅꯥꯎꯕꯒ ꯁꯤꯡꯈꯩꯒꯁꯨ ꯃꯣꯏ ꯑꯅꯤꯗ ꯅꯣꯛꯂꯒ ꯌꯦꯡꯂꯤ, ꯑꯗꯨꯒ ꯅꯤꯡꯇꯝꯕꯒ ꯄꯦꯅꯨꯕꯤꯒꯗꯨ ꯃꯐꯝ ꯑꯗꯨꯗ ꯊꯝꯂꯝꯂꯒ ꯆꯠꯈ꯭ꯔꯦ꯫ ꯄꯦꯅꯨꯕꯤꯅ ꯅꯤꯡꯇꯝꯕꯗ ꯇꯞꯅ, ꯇꯥꯕ꯭ꯔꯣ? ꯇꯥꯏ꯫ ꯇꯥꯕ꯭ꯔꯣ ꯍꯥꯏꯕ? ꯇꯥꯏ ꯍꯥꯏꯕ꯫ ꯑꯩꯈꯣꯏꯕꯥꯅꯤ ꯍꯣꯔꯦꯟ ꯐꯥꯎꯕ ꯁꯤꯗ ꯂꯩꯗꯣꯏꯅꯤ꯫ ꯍꯣꯏ, ꯂꯩꯁꯤ ꯍꯥꯏꯕ꯫ ꯑꯁꯨꯝꯅ ꯅꯨꯡꯁꯤꯕꯒ ꯃꯇꯝꯒ ꯆꯥꯡꯗꯝꯅꯔꯨꯕ ꯄꯦꯅꯨꯕꯤ ꯉꯁꯤꯗꯒꯤ ꯅꯨꯡꯁꯤꯕꯅ ꯍꯦꯟꯅ ꯂꯨꯝꯅ ꯂꯧꯈ꯭ꯔꯦ꯫ ꯅꯨꯡꯁꯤꯕꯒꯤ ꯃꯃꯜ ꯀꯥꯏꯅꯔꯕ ꯃꯇꯨꯡꯗ ꯈꯪꯂꯦ꯫ ꯃꯈꯣꯏ ꯑꯅꯤ ꯑꯃꯅ ꯑꯃꯕꯨ ꯃꯇꯦꯡ ꯄꯥꯡꯅꯗꯨꯅ, ꯃꯇꯤꯛ ꯆꯥꯕ ꯃꯤ ꯑꯃꯃꯝ ꯑꯣꯏꯃꯤꯟꯅꯗꯨꯅ, ꯄꯨꯟꯁꯤ ꯂꯩꯄꯨꯟ ꯌꯧꯃꯤꯟꯅꯗꯨꯅ ꯅꯨꯡꯁꯤꯅꯅ ꯌꯨꯝ ꯄꯥꯟꯃꯤꯟꯅꯈꯤꯔꯝꯃꯤ꯫